ꯎꯔꯤꯅꯤ ꯀ꯭ꯂꯥꯁ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯃꯨꯛ ꯊꯣꯛꯎꯔꯦ ꯄꯥꯔꯁꯦꯜ ꯉꯔꯥꯡ ꯂꯥꯛꯄ ꯐꯤꯗꯣ ꯃꯑꯣꯡ ꯆꯥꯔꯝꯗ꯭ꯔꯦ ꯃꯤꯟꯇ꯭ꯔꯥꯗꯩ ꯇꯧꯕꯅꯤ ꯑꯗꯣ ꯀꯣꯇꯟꯒꯤꯅꯦꯅ ꯇꯧꯕ ꯀꯣꯇꯟꯕꯨꯗꯤ ꯀꯣꯇꯟꯒꯤ ꯑꯣꯏꯔꯝꯕꯗꯣ ꯑꯗꯨ ꯃꯑꯣꯡ ꯆꯥꯔꯝꯗ꯭ꯔꯦ ꯐꯤꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯅ ꯄꯥꯝꯁꯟꯗ꯭ꯔꯦ ꯑꯗꯨꯅ ꯔꯤꯇꯔꯟ ꯇꯧꯈ꯭ꯔꯅꯤ ꯁꯤ ꯂꯥꯛꯑꯦ ꯅꯨꯄꯥꯁꯨ ꯆꯪꯉꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯏꯆꯥ ꯅꯨꯄꯥ ꯕꯣꯔꯅꯥꯂꯤꯗ ꯁꯤꯟꯅꯔꯒ ꯀꯥꯏꯗꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯨꯠꯁꯥꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯃꯤꯠꯁꯦ ꯂꯩꯇ꯭ꯔꯦ ꯑꯁꯤꯒꯤ ꯂꯧꯕ ꯂꯥꯛꯑꯝꯃꯦ ꯅꯨꯄꯥꯗꯣ ꯆꯥꯎꯈ꯭ꯔꯄꯣꯠꯅꯤ ꯆꯪꯉꯧ ꯍꯥꯏꯁꯨ ꯌꯥꯗꯕ ꯆꯪꯉꯧ ꯍꯥꯏꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯔꯤꯇꯔꯟ ꯇꯧꯔꯝꯃꯤꯕ ꯄꯥꯔꯁꯦꯜꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯉꯥꯡꯅꯤ ꯃꯥꯅ ꯑꯗꯨꯝ ꯊꯤꯟꯕ ꯂꯥꯛꯄ ꯃꯥꯅ ꯑꯗꯨꯝ ꯔꯤꯇꯔꯟꯗꯨꯁꯨ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯣ ꯆꯪꯉꯧ ꯀꯥꯏꯅ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯀꯩꯁꯨ ꯌꯥꯝ ꯊꯤꯅ ꯒꯥꯔꯤ ꯃꯆꯥꯒ ꯆꯪꯕ ꯌꯥꯔꯣꯏꯗꯕꯩ ꯇꯥꯏꯞꯇ ꯃꯥꯏꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯅꯔꯤꯁꯤ ꯄꯥꯔꯁꯦꯜ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯪꯉꯒ ꯌꯨꯝꯗ ꯄꯤꯔꯝꯃꯤꯅꯤ ꯆꯪꯉꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯏꯆꯥ ꯅꯨꯄꯥꯗ ꯊꯝꯃꯝꯃꯒ ꯕꯣꯔꯅꯥꯂꯤ ꯀꯧꯅ ꯊꯝꯃꯝꯃꯒ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯃꯥ ꯇꯨꯝꯅꯤꯡꯉꯛꯑꯕꯅꯤꯅ ꯑꯩꯁꯦ ꯊꯣꯛꯈꯤ ꯇꯥꯟꯅꯕꯗ ꯁꯤꯒꯩꯁꯦ ꯈꯨꯠꯁꯥꯁꯦ ꯌꯦꯡꯉꯨ ꯑꯩ ꯁꯛꯁꯤꯁꯨ ꯂꯣꯏꯔꯝꯃꯅꯤꯁꯦ ꯏꯃꯥ ꯃꯤꯠꯀ ꯄꯥꯡꯕ ꯉꯝꯗꯦꯍꯦ ꯈꯨꯁꯥꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯌꯨꯝ ꯅꯣꯅꯣꯍꯣꯏꯒꯤ ꯌꯨꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯅꯁꯦ ꯑꯥꯗꯩ ꯎꯔꯤꯁꯦ ꯍꯦꯛ ꯃꯃꯥꯡꯒꯤ ꯑꯉꯥꯡꯕ ꯒꯦꯠꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯍꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯅꯣꯅꯣ ꯂꯩꯁꯥꯕꯤꯗꯣ ꯃꯣꯏꯒꯤꯁꯨ ꯃꯣꯏꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯨꯒꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯃꯍꯨꯝꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯊꯨꯒꯥꯏꯈ꯭ꯔꯃꯦ ꯉꯁꯥꯏꯒꯤ ꯁꯧꯒ꯭ꯔꯤꯗꯣ ꯁꯤ ꯄꯥꯝꯕꯤꯁꯦ ꯃꯥꯙꯧꯅ ꯑꯌꯨꯛꯇ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯒꯦ ꯅꯣꯅꯣ ꯑꯣ ꯅꯣꯅꯣ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯁ꯭ꯀꯨꯜꯗꯩ ꯁꯤ ꯁꯧꯒ꯭ꯔꯤꯁꯤꯅꯤ ꯃꯥꯙꯧꯅ ꯆꯥꯂꯛꯏꯗꯣ ꯁꯤ ꯈꯥꯃꯦꯟ ꯄꯥꯝꯕꯤꯅꯤ ꯌꯦꯡꯉꯨ ꯊꯤꯡꯒꯠꯂꯛꯏꯁꯦ ꯑꯅꯤꯇꯥ ꯁꯤꯡꯍ ꯍꯥꯏ ꯑꯅꯤꯇꯥ ꯁꯅꯥ ꯁꯤꯡꯍꯁꯨ ꯍꯥꯏ ꯏꯆꯦ ꯗꯦꯔꯤꯛ ꯃꯃꯤꯡ ꯇꯧꯅ ꯏꯆꯦ ꯄꯥꯏꯔꯤꯁꯦ ꯏꯆꯦꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯏꯆꯦ ꯃꯊꯪꯗꯗꯤ ꯏꯆꯦꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯑꯣꯏꯅ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯑꯃ ꯍꯥꯡꯍꯟꯕꯤꯔꯣ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯗ ꯑꯗꯣ ꯍꯥꯡꯍꯜꯂꯒ ꯑꯗꯨꯝ ꯄꯥꯏꯔꯛꯑꯣ ꯑꯃ ꯑꯗꯩꯗꯤ ꯃꯤꯡꯁꯨ ꯈꯪꯉꯅꯤ ꯏꯆꯦꯒꯤ ꯀꯥꯏꯗꯩ ꯈꯨꯅꯨꯡ ꯇꯧꯔꯤꯁꯦ ꯑꯩ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯦ ꯀꯪꯉꯝꯃꯅꯤ ꯂꯧꯁꯟꯖꯔꯒꯦ ꯊꯨꯞꯇꯕꯤꯗ ꯑꯗꯨꯝ ꯄꯨꯁꯟꯈ꯭ꯔꯒꯦꯗ ꯁꯥꯕꯅ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯄꯤꯛꯂꯤꯉꯩꯒꯤ ꯅꯤꯡꯊꯥꯅꯤ ꯅꯤꯡꯊꯥꯁꯤꯁꯨ ꯆꯪꯉꯦ ꯑꯁ ꯂꯣꯏꯔꯦ ꯁꯥꯕꯗ ꯈꯨꯠꯁꯥꯁꯦ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯀꯪ
ꯁꯤꯅ ꯅꯨꯡꯁꯤꯇꯣꯟꯒꯤ ꯏꯪꯂꯦꯟ ꯁꯅꯥꯒꯤ ꯀꯪꯉꯦ ꯃꯥꯏꯁꯤꯁꯨ ꯁꯥꯏꯅ ꯆꯥꯛꯆꯥ ꯇꯣꯂꯛꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯧꯁꯜꯂꯒ ꯊꯝꯃꯝꯃꯕꯅꯤ ꯉꯁꯥꯏ ꯂꯧꯁꯜꯂꯒ ꯁꯥꯁꯤ ꯎꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯦ ꯂꯣꯏ ꯑꯂꯣꯏꯕꯤꯅꯤ ꯁꯥꯕꯤ ꯌꯥꯝ ꯂꯣꯏꯅ ꯄꯣꯊꯥꯅꯔꯤ ꯍꯧꯖꯤꯛꯁꯦ ꯆꯥꯛꯆꯥ ꯇꯣꯛꯂꯛꯄꯒꯤ ꯂꯣꯏꯅ ꯄꯣꯊꯥꯅꯔꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯁꯥꯟꯅꯄꯣꯠꯅꯤ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦ ꯁꯥꯕꯗ ꯁꯝꯒꯁꯦ ꯂꯣꯏ ꯇꯥꯔꯦ ꯃꯥꯟ ꯇꯥꯔꯤꯁꯦ ꯈ꯭ꯋꯥꯡꯒ ꯅꯥꯖꯅꯤꯗ ꯁꯤꯗ ꯊꯕꯛ ꯀꯨꯝꯁꯤꯟꯁꯤꯗ ꯐꯤ ꯂꯧꯁꯜꯂꯛꯏꯁꯦ ꯊꯨꯞꯄꯔꯣꯏ ꯍꯧꯖꯤꯛ ꯁꯥꯕ ꯃꯌꯥꯛꯁꯦ ꯈꯔ ꯏꯪꯊꯔꯒ ꯑꯣꯏꯅ ꯊꯨꯞꯀꯦ ꯉꯥꯏꯍꯥꯛ ꯊꯝꯒꯦ ꯁꯣꯐꯥꯁꯤꯗ ꯈꯤꯇꯪ ꯏꯪꯊꯔꯒ ꯁꯥ ꯊꯨꯞꯆꯜꯂꯒ ꯊꯝꯕꯗ ꯅꯨꯡꯉꯥꯏꯇꯦ ꯏꯪꯊꯔꯒ ꯑꯣꯏꯅ ꯊꯨꯞꯀꯦ ꯅꯃꯥ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯉꯁꯥꯏ ꯏꯪꯊꯔꯝꯃꯅꯤ ꯑꯩ ꯊꯣꯛꯄꯗ ꯈꯪꯁꯥ ꯁꯥꯗꯣꯏꯅꯤ ꯅꯨꯄꯥꯗꯣ ꯆꯪꯉꯧ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅꯅꯤ ꯁꯥꯏ ꯀꯔꯤ ꯃꯔꯣꯅꯣ ꯅꯪ ꯊꯥꯔꯝꯃꯤꯁꯤꯕꯣ ꯏꯃꯥꯡꯅ ꯂꯣꯏꯔꯦ Pato, no te vayas. Pato, te lo puedo explicar. Ware Hector. ¡Un fantasma! ꯑꯩ ꯂꯥꯏꯐꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧ ꯉꯝꯒꯅꯤ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯋꯥꯔꯦ ꯁꯥꯇꯤ ꯅꯪ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯃꯔꯛꯇ ꯑꯃꯨꯛ ꯄꯤꯁꯨꯝꯁꯤꯅ ꯇꯠꯂꯦ ꯑꯗꯨ Pato, tranquilo. ꯁꯥꯔꯦ Seguro ꯐꯖꯅ todo ꯋꯥꯔꯦ tiene una ꯏꯁꯥꯁꯦ ꯉꯁꯤ explicación lógica. Vamos, lo mejor será ꯄꯣꯊꯥꯗ꯭ꯔꯤ que te des ꯍꯤꯞꯇ꯭ꯔꯤ un ꯑꯩꯁꯦ baño ꯑꯌꯨꯛ ꯇꯨꯝ para que te ꯍꯧꯒꯠꯂꯛꯄꯗꯒꯤ relajes. ꯍꯧꯖꯤꯛꯇ ꯍꯥꯏꯊꯔꯤꯁꯤꯅꯦ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯊꯍꯜꯂꯦ Un baño con agua ꯑꯁꯤ caliente te sentará ꯑꯌꯨꯛ muy ꯇꯨꯝ bien. ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯁꯦꯡꯕꯅꯤ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯩꯊꯗ꯭ꯔꯤ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯐꯝꯕꯗꯤ ꯐꯝꯃꯦꯀꯣ ꯐꯝꯕꯗꯕꯨꯗꯤ ꯅꯠꯇꯦ ꯐꯝꯕꯗꯤ ꯃꯌꯥꯝ ꯐꯝꯃꯦ ꯑꯗꯣ ꯏꯁꯥ ꯍꯩꯊꯕꯁꯤꯗꯤ ꯍꯧꯖꯤꯛꯇ ꯍꯩꯊꯖꯔꯤꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯩꯊꯗ꯭ꯔꯤ Oh, ꯋꯥꯔꯦ pulpo, eras tú. ꯍꯩꯍꯩꯗꯦ ꯋꯥꯔꯦ Pato, espera. Pato. ꯐꯤꯁꯨ ꯀꯛꯀꯦ ꯐꯤꯁꯨ ꯇꯨꯈꯠꯂꯕꯅꯤ Oh, no. El ꯀꯛꯄ fantasma ꯍꯧꯒꯠꯂꯕꯅꯤ otra ꯑꯩꯁꯦ vez. ꯀꯛꯄꯗꯣ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯦꯅ ꯁꯦꯝꯒꯦꯅ ꯇꯧꯕ ꯑꯗꯨꯝ ꯃꯇꯝ ꯐꯪꯗꯅ ꯂꯩꯔꯦ No, pajaroto. ꯍꯧꯖꯤꯛ ꯇꯧꯒꯦ ꯇꯧꯕꯅꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯇꯨꯝꯅꯤꯡꯉꯦ ꯃꯥ ¿Lo ves, Pato? Todo siempre tiene una explicación. Al final, eran todos nuestros amigos disfrazados. Pato. Come to life, sir. Remember to guard your privacy and provide reasonable apartments. Son fantasmas, ¿de verdad? Off tꯧꯈ꯭ꯔꯣ ꯃꯃꯥ ꯁꯅꯥ ꯅꯪꯒꯤꯁꯦ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯣ ꯃꯃꯥ ꯇꯥꯅꯤꯡꯗꯔꯦ ꯀꯣꯛ ꯆꯤꯛꯈꯠꯂꯛꯑꯦ Parecen amistosos. ꯇꯥꯅꯤꯡꯗꯔꯦ ꯆꯣ ꯊꯤꯡꯖꯤꯟꯈ꯭ꯔꯣ ꯆꯠꯂꯣ ꯊꯤꯡꯖꯤꯟꯈ꯭ꯔꯣ Hay una casa al final de la noche. Es un ꯁꯨ poco ꯇꯧꯊꯣꯛꯑꯣ ꯅꯪꯅ embrujada el ꯁꯨ sol. ꯇꯧꯊꯣꯛꯑꯣ Pero no da miedo, todos la conocen. Es la
Chảy ra rồi. Chảy ra rồi đấy tụi em. Đâu, mama nó sẽ đâu thuộc. Mama nó sẽ đâu thuộc. Che Naubidi. Che Naubidi mai rumda laiye mai rumda pothariye hujik chai sing chawa loinarakoy pothana wa matan loina magi rumda papan mandau su magi rumda mama papa su magi rumda che Naubi su Naubi su magi rumda adagi sana su kutubi su machanupaga magi rumda aisu ai chanupaga ai rumda loina hujik se mai rumda pothana wa matan neba nga loina potha lainaramgani hujik Michin ngai te kaigen Mitse aigi keno se eyeball se black oi ta bani brown oi bani khoi pa do keno tawi black oi te ba khoi pa gi eyeball ai so khoi pa lawi na ba ai popi ba ipa do pa gi ma michu ne eyeball do su brown khoi pa gi na mo heli brown oi khoi pa na mo heli ngon da ngau ba khoi pa se pi ngai da khoi pa na pikli ngai da ne keno ina ahan sing na ne foreign gi mi ne hai nei na samsung na ꯑꯩꯉꯣꯟꯗ ꯊꯣꯏꯕꯤ ꯀꯧꯔꯛꯏꯁꯤꯅꯗꯤ ꯑꯩ ꯐꯖꯅ ꯈꯪꯉꯝꯒꯅꯤ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯈꯨꯟꯒꯤꯅꯣ ꯑꯩ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯊꯣꯏꯕꯤ ꯀꯧꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯤꯂꯤꯃꯥꯁꯤꯐꯥꯎ ꯍꯥꯞꯄꯣꯟꯇꯦꯕꯅꯤ ꯗ꯭ꯔꯁ ꯋꯥꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯛꯏꯁꯤꯅꯗꯤ ꯑꯩꯁꯦ ꯐꯖꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩꯁꯦ ꯏꯄꯥꯝꯂꯣꯝꯗ ꯃꯥꯒꯤꯁꯤꯅ ꯍꯧꯕꯁꯤꯅꯅꯦ ꯇꯞꯍꯜꯂꯨ ꯈꯔ ꯍꯧꯍꯟꯒꯅꯨ ꯆꯩ ꯆꯥꯗꯣꯏꯅꯦ ꯃꯣꯃꯤꯅ ꯏꯄꯥꯝꯂꯣꯝꯗ ꯇꯅꯤ ꯍꯥꯏꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯀꯧꯔꯛꯏꯁꯦ ꯑꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯁꯛ ꯈꯪꯍꯜꯂꯛꯑꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯥꯏꯕꯝ ꯅꯤꯉꯣꯜ ꯁꯒꯣꯜꯁꯦꯝ ꯑꯣꯡꯕꯤ ꯄ꯭ꯔꯚꯥ ꯀꯧꯏ ꯑꯣ ꯏꯆꯦꯁꯦ 1983 ꯑꯣꯏꯔꯗꯤ ꯏꯆꯦꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯩꯁꯨ ꯍꯜꯂꯦ ꯑꯍꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯅ 88ꯅꯤ 88ꯀꯤ ꯖꯨꯂꯥꯏꯗ ꯑꯣꯏꯕ ꯑꯗꯨꯅ ꯏꯆꯦ ꯀꯧꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯏꯆꯥ 3 ꯁꯨꯔꯦ ꯍꯥꯏꯕꯗꯨꯒꯁꯨ ꯑꯩꯅ ꯏꯆꯦ ꯑꯗꯨꯝ ꯀꯧꯕꯅꯤꯗ ꯆꯍꯤꯁꯨ ꯈꯪꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆే ꯑꯩꯈꯣꯏ ꯅꯨꯄꯥꯗꯩꯁꯨ ꯍꯜꯂꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 5 ꯍꯦꯟꯅ ꯍꯜꯂꯦꯕ ꯑꯩꯒ ꯑꯩꯈꯣꯏ ꯃꯄꯥꯒꯁꯦ ꯆꯍꯤ ꯈꯦꯠꯅꯕꯁꯦ ꯆꯍꯤ 5 ꯃꯈꯥꯏꯕꯨꯗꯤ ꯄꯨꯔꯥ ꯑꯦꯛꯖꯦꯛ 5 ꯃꯈꯥꯏꯕꯨꯗꯤ ꯐꯥꯗꯦ ꯑꯗꯣ 5 ꯍꯦꯟꯅꯗꯤ ꯍꯜꯂꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯃꯨꯛ 1988ꯇ ꯄꯣꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤꯡ ꯈꯪꯕꯁꯦ ꯅꯨꯡꯉꯥꯏ ꯑꯗꯨꯏꯗꯤ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯄ꯭ꯔꯚꯥ ꯀꯧꯗꯣꯏꯅꯦꯕ ꯏꯆꯦ ꯄ꯭ꯔꯚꯥ ꯅꯤꯡꯁꯤꯡꯉꯅꯤ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯧꯌꯥꯏꯃ ꯃꯧ ꯑꯇꯣꯝꯕꯤꯗꯁꯨ ꯍꯥꯏꯒꯦ ꯗꯦꯔꯤꯛ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯉꯔꯥꯡꯁꯦ ꯍꯥꯏꯔꯤꯅꯦꯕ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯀꯥꯟꯗ ꯗꯦꯔꯤꯛꯅ ꯍꯥꯏꯔꯛꯏꯅꯤ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯗꯦꯔꯤꯛꯇꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯃꯦꯟ ꯇꯧꯔꯛꯏꯅꯦ ꯑꯗꯣ ꯀꯃꯦꯟꯒꯤ ꯍꯥꯏꯗꯤ ꯀꯃꯦꯟ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯒꯗꯤ ꯅꯨꯄꯤ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯏꯅꯦꯕꯣꯏꯅꯁꯨ ꯍꯥꯏꯅꯦꯕ ꯀꯃꯦꯟꯇꯣ ꯄꯥꯊꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤꯁꯦ ꯏꯆꯥ 2 3ꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏ ꯅꯦꯕꯣꯏꯅꯁꯨ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯃꯑꯣꯡꯗꯨꯅꯗꯤ ꯅꯨꯄꯤꯅꯦꯅ ꯍꯥꯏꯅꯔꯤꯅꯦ ꯑꯗꯣ ꯃꯃꯤꯡꯗꯨ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯁꯨ ꯍꯥꯏꯔꯅꯤ ꯉꯁꯥꯏꯒꯤ ꯗꯦꯔꯤꯛꯇꯣ ꯏꯆꯦ ꯄ꯭ꯔꯚꯥ ꯀꯧꯏꯅ ꯃꯃꯤꯡꯗꯣ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯦ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯈꯪꯅꯔꯝꯗꯣꯏꯅꯦꯕ ꯏꯆꯦ ꯍꯣꯏꯅ ꯑꯌꯦꯡꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ
ꯈꯪꯕ ꯉꯝꯗꯦꯅ ꯃꯃꯤꯡꯁꯨ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯑꯥꯏꯗꯤꯗꯒꯤ ꯍꯥꯏꯗꯤ ꯃꯦꯜꯗꯒꯤ ꯍꯥꯡꯉ ꯀꯃꯦꯟ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦꯅ ꯑꯗꯨꯃꯥꯏꯅꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯉꯤꯅꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯆꯦ ꯑꯩ ꯐ꯭ꯔꯦꯟ ꯑꯩꯁꯨ ꯊꯣꯏꯕꯤꯗ ꯆꯦ ꯑꯩ ꯀꯥꯎꯔꯕꯣ ꯑꯩꯁꯨ ꯊꯣꯏꯕꯤ ꯀꯧꯔꯤ ꯄꯤꯛꯏꯉꯩꯗ ꯀꯣꯟꯖꯨꯗ ꯊꯦꯡꯅꯕꯗꯣ ꯅꯪ ꯇꯨꯀꯣꯒꯤ ꯊꯣꯏꯕꯤꯔꯣ ꯀꯩꯅꯣꯒꯤ ꯃꯥꯟꯙꯧ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯃꯥꯟꯙꯧ ꯕꯣꯕꯣ ꯀꯩꯅꯣꯒꯤ ꯃꯃꯣ ꯇꯝꯐꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯣꯏꯗꯣꯏꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯃꯣ ꯇꯝꯐꯥꯒꯤ ꯃꯆꯦꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯆꯦꯁꯨ ꯑꯣꯏꯕꯅꯤꯅꯦ ꯃꯥꯟꯙꯧ ꯀꯧꯕꯅꯦ ꯑꯩꯅ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯀꯧꯕ ꯑꯃꯗꯤ ꯂꯩ ꯒꯣꯟꯖꯨꯗ ꯂꯥꯛꯄꯗ ꯑꯗꯨ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯅꯤ ꯍꯧꯖꯤꯛ ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯨꯏꯔꯦ ꯎꯗꯕ ꯑꯉꯥꯡꯁꯤꯡ ꯅꯪ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯇꯝꯃꯤꯔꯣ ꯀꯩꯀꯩ ꯇꯝꯃꯤꯒꯦ ꯅꯪꯗꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯨꯔꯣ ꯅꯪꯗꯤ ꯅꯃꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯀꯦꯊꯣꯏ ꯑꯩꯈꯣꯏꯒꯤ ꯌꯦꯟꯖꯥꯡꯁꯦ ꯉꯁꯤꯗꯤ ꯁꯥꯕꯁꯤꯗꯅꯦ ꯍꯩꯅꯥ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯦ ꯑꯗꯒꯤ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯩ ꯉꯁꯥꯏ ꯃꯊꯦꯜꯗꯣ ꯀꯩꯅꯣ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯦ ꯍꯩꯅꯥ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯦ ꯑꯗꯒꯤ ꯉꯔꯥꯡꯅꯦ ꯑꯩꯈꯣꯏ ꯉꯥ ꯃꯔꯨꯝꯒꯤ ꯇꯟ ꯍꯧꯋꯦꯕ ꯑꯗꯣ ꯇꯟꯗꯣ ꯉꯁꯤ ꯑꯌꯨꯛꯀꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯈꯤꯕꯅꯦ ꯑꯗꯣ ꯇꯟꯗꯣ ꯉꯔꯥꯡ ꯇꯪꯈꯥꯏ ꯑꯃ ꯆꯥꯔꯦ ꯉꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯊꯝꯃꯝꯕ ꯑꯗꯣ ꯃꯆꯤꯗ ꯇꯧꯔꯒ ꯆꯥꯁꯜꯂꯦ ꯁꯥꯕꯁꯤꯗ ꯍꯥꯎꯁꯨ ꯍꯥꯎꯈꯔꯦ ꯍꯩꯅꯥ ꯆꯝꯐꯨꯠꯇꯨꯅ ꯑꯃ ꯍꯥꯎꯔꯝꯃꯤꯕ ꯑꯗꯒꯤ ꯂꯐꯨ ꯏꯔꯣꯝꯕꯁꯨ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯊꯣꯠꯂꯦ ꯑꯗꯨ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯁꯥꯕꯁꯤꯗ ꯑꯗꯨꯅ ꯃꯍꯦꯜꯂ ꯏꯔꯣꯝꯕꯒ ꯀꯥꯡꯁꯣꯏꯅ ꯃꯍꯦꯜꯂꯕꯅꯤ ꯁꯥꯕꯁꯤꯗ ꯊꯣꯏꯕꯤ ꯅꯪ ꯀꯔꯤ ꯇꯝꯃꯤꯒꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯀꯣꯂꯦꯖ ꯇꯝꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅꯅꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯝꯃꯅꯤ ꯅꯪꯗꯤ ꯀꯣꯂꯦꯖꯇꯤ ꯀꯥꯔꯝꯃꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯥꯅꯁꯨ ꯃꯤꯡ ꯑꯃ ꯊꯣꯟꯕꯤꯕꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯁꯤꯗꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯀꯨꯏꯔꯦ ꯆꯦꯁꯨ ꯎꯗꯕ ꯈꯔꯗꯗꯤ ꯀꯩꯒꯤ ꯀꯧꯔꯛꯇ꯭ꯔꯤꯅꯣꯅꯦ ꯅꯪ ꯇꯥꯎꯟꯗ ꯎꯔꯒ ꯏꯕꯥꯏ ꯌꯥꯎꯔꯁꯨ ꯀꯧꯔꯛ ꯌꯥꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯑꯗꯤ ꯈꯪꯅꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯃꯁꯛꯀꯗꯣ ꯑꯣꯟꯊꯣꯛꯑꯕꯅꯤ ꯑꯩꯁꯨ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯁꯛꯀꯁꯦ ꯎꯗ꯭ꯔꯣ ꯄꯥꯛꯊꯣꯛꯏꯁꯦ ꯊꯥꯏꯅ ꯍꯥꯟꯅ ꯄꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯂꯩꯁꯥꯕꯤꯗꯣ ꯐꯥꯔꯛꯑꯕꯅꯤꯅ ꯃꯁꯛꯀꯗꯣ ꯑꯣꯜꯂꯝꯃꯅꯤꯅ ꯈꯪꯕꯗ ꯑꯩꯈꯣꯏꯅꯗꯤ ꯈꯪꯕꯗꯣ ꯉꯝꯃꯔꯣꯏꯗꯅꯦꯕ ꯑꯗꯣ ꯅꯪꯅ ꯀꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯎꯔꯗꯤ ꯀꯧꯔꯛ ꯌꯥꯗ꯭ꯔꯣ ꯀꯧꯔꯛꯑꯗꯤ ꯈꯪꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯅꯕꯥꯏꯒꯁꯨ ꯈꯪꯅꯍꯜꯂꯤꯅꯀꯣ ꯀꯧꯔꯛꯑꯣ ꯃꯊꯪꯗ ꯎꯔꯗꯤ ꯑꯗꯨꯝ ꯆꯦ ꯑꯜꯄꯅꯥꯒꯤ ꯗꯦꯂꯤꯚꯔꯤꯗꯤ ꯃꯇꯝ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯔꯒꯦ ꯑꯩꯈꯣꯏ ꯃꯧꯌꯥꯏꯃꯒꯤ ꯑꯜꯄꯅꯥꯒꯤ ꯗꯦꯂꯤꯚꯔꯤꯁꯦ ꯁꯦꯞꯇꯦꯝꯕꯔꯗ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯈꯪꯗ꯭ꯔꯤ ꯗꯥꯛꯇꯔꯅꯕꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯔꯣꯏꯗ ꯊꯥ 8ꯗꯣ ꯆꯠꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯊꯥ 9 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ 8 ꯆꯪꯉꯦ ꯑꯗꯨꯅ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯔꯣꯏ ꯑꯦꯛꯖꯦꯛ ꯃꯇꯝꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯗꯣꯛꯇꯔꯅ ꯈꯪꯉꯅꯤꯅꯀꯣ ꯁꯤ ꯑꯍꯨꯝꯃꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯌꯦꯡꯕ꯭ꯔꯥ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯅꯪꯗꯤ ꯑꯩꯈꯣꯏꯁꯨꯒꯤ ꯆꯦ ꯊꯣꯏꯕꯤꯒꯤ ꯆꯦꯅ ꯆꯦ ꯊꯣꯏꯕꯤꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯑꯩ ꯐꯦꯃꯤꯂꯤꯒꯤ ꯌꯦꯡꯉꯕꯅꯤꯅ ꯑꯩ ꯅꯪ ꯌꯦꯡꯉꯦꯅ ꯈꯪꯕ ꯅꯪ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯛꯇ ꯃꯥꯜꯂꯦ ꯉꯁꯤ ꯑꯩ ꯂꯥꯏꯐꯁꯤꯗ ꯂꯥꯛꯏꯁꯤꯇ ꯑꯣꯏ ꯃꯥꯜꯂꯦ ꯀꯃꯦꯟ ꯄꯤꯔꯛꯑꯗꯤ ꯈꯪꯒꯗꯕꯅꯤ ꯀꯃꯦꯟꯇ ꯍꯥꯏꯔꯛ ꯖꯥꯗ꯭ꯔꯣ ꯆꯦ ꯊꯣꯏꯕꯤꯑꯅ ꯑꯗꯨꯗꯤ ꯈꯪꯒꯗꯕ ꯀꯃꯦꯟꯇ ꯍꯥꯟꯅ ꯍꯥꯏꯔꯛꯑꯃꯗꯤ ꯈꯪꯉꯦꯗꯅ ꯅꯣꯏꯅ ꯌꯦꯡꯉꯦ ꯍꯥꯏꯗꯨꯁꯨ ꯈꯪꯉꯦꯗꯅ ꯑꯩꯈꯣꯏꯁꯨ ꯃꯊꯪꯗ ꯇꯥꯎꯟꯗ ꯐꯪꯅꯔꯗꯤ ꯀꯧꯔꯛꯑꯣ ꯑꯗꯨꯝ
ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯤꯡꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯅꯦ ꯃꯅꯤꯄꯨꯔꯁꯦ ꯂꯥꯛꯅꯤꯡꯕꯅ ꯍꯥꯏꯕꯨꯅꯦ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯊꯤꯅ ꯂꯥꯛꯅꯤꯡꯉꯤ ꯂꯥꯛꯄ ꯐꯪꯗꯕꯩ ꯋꯥꯔꯤ ꯈꯛꯇꯅꯤ ꯁꯥꯊꯤꯅ ꯂꯥꯛꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯂꯣꯛꯇꯥꯛꯇ ꯆꯠꯂꯒ ꯍꯤ ꯃꯆꯥ ꯑꯆꯧꯕ ꯍꯤꯗꯣ ꯅꯠꯇꯦꯀꯣ ꯍꯤ ꯃꯆꯥꯗ ꯐꯝꯃꯒꯅꯦ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤꯒ ꯇꯧꯅ ꯁꯦꯠꯂꯒ ꯐꯖꯅ ꯀꯦꯊꯔꯒꯅꯦꯀꯣ ꯂꯣꯛꯇꯥꯛꯇ ꯆꯠꯂꯒ ꯊꯝꯕꯥꯜꯒꯗꯣ ꯍꯦꯛꯇꯅꯅꯦ ꯑꯗꯣ ꯑꯩ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯑꯩ ꯊꯥꯏꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯗꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯁꯥꯊꯤꯅ ꯄꯥꯝꯖꯕ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦꯕ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯕꯨ ꯆꯠꯂꯗꯤ ꯂꯣꯛꯇꯥꯛꯇ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯤ ꯃꯆꯥꯁꯦ ꯇꯣꯡꯉꯒ ꯑꯩ ꯊꯝꯕꯥꯜꯒꯗꯣ ꯍꯦꯛꯅꯤꯡꯉꯦꯕ ꯑꯗꯨꯗꯣ ꯑꯩꯒꯤ ꯁꯥꯊꯤꯅ ꯗ꯭ꯔꯤꯝꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯗ꯭ꯔꯤꯝ ꯀꯝ ꯇ꯭ꯔꯨꯗꯣ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯃꯅꯤꯄꯨꯔ ꯆꯠꯄ ꯐꯪꯖꯗ꯭ꯔꯤ ꯅꯪꯉꯩ ꯂꯩꯔꯒꯀꯣ ꯃꯅꯤꯄꯨꯔꯁꯦ ꯆꯠꯄ ꯁꯨꯡꯐꯪ ꯐꯪꯗꯦ ꯇꯟꯖꯥ ꯑꯃ ꯆꯥꯗꯕ ꯑꯩꯈꯣꯏ ꯑꯄꯣꯛꯄ ꯃꯃꯥ ꯄꯄꯥ ꯍꯣꯏꯁꯨ ꯆꯠꯂꯨꯔꯦ ꯏꯄꯥ ꯅꯨꯄꯥꯁꯨ ꯆꯠꯂꯨꯔꯦ ꯑꯩ ꯑꯄꯣꯛꯄ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯥꯁꯨ ꯆꯠꯇ꯭ꯔꯤ ꯑꯩꯁꯨ ꯆꯠꯇ꯭ꯔꯤ ꯑꯗꯩ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯆꯠꯂꯨꯔꯦ ꯏꯅꯦꯝꯕꯣꯛꯀ ꯏꯅꯦꯝꯍꯟꯒ ꯅꯍꯥꯟꯋꯥꯏ ꯆꯠꯂꯨꯕꯗꯣ ꯃꯕꯥꯅꯤ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯃꯄꯥꯁꯨ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯁꯨ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯇꯩꯗꯤ ꯆꯠꯇ꯭ꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯃꯨꯛꯇꯪ ꯂꯥꯛꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯂꯥꯛꯅꯤꯡꯉꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯕ ꯍꯥꯏꯔꯨꯔꯒꯗꯤ ꯃꯅꯤꯄꯨꯔ ꯆꯠꯅꯤꯡꯉꯦꯕ ꯆꯥꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯃꯅꯤꯄꯨꯔꯤ ꯆꯦꯡꯗꯣ ꯑꯗꯨꯁꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯎꯋꯦꯕ ꯑꯩ ꯁꯥꯊꯤꯅ ꯄꯥꯝꯖꯩꯑꯕ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯗꯕꯩ ꯋꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡ ꯆꯥꯛꯇꯣ ꯑꯗꯨꯁꯨ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯆꯥꯛꯀꯪꯇꯪ ꯆꯥꯔꯁꯨꯅꯦ ꯍꯥꯎꯋꯦꯕ ꯑꯩ ꯄꯥꯝꯖꯩꯗꯣ ꯑꯗꯨꯝ ꯆꯤꯟꯖꯥꯛꯇꯒꯤ ꯍꯧꯔꯒ ꯑꯗꯒꯤ ꯀꯣꯏꯕꯗꯒꯤ ꯍꯧꯔꯒ ꯋꯦꯗꯔꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯄꯥꯝꯃꯦ ꯂꯥꯡꯅꯤꯡꯉꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯡꯅꯤꯡꯉꯤ ꯂꯥꯛꯄ ꯉꯝꯗꯕꯩ ꯋꯥꯅꯤꯅꯤ ꯂꯥꯛꯀꯅꯤ ꯂꯥꯛꯑꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯪꯅꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯄꯨꯝꯅꯃꯛ ꯐꯪꯅꯅꯤꯡꯉꯤ ꯂꯣꯏꯅ ꯎꯅꯅ ꯈꯪꯅꯅꯤꯡꯉꯤ ꯁꯛ ꯃꯥꯏ ꯎꯔꯒ ꯈꯪꯅꯕꯗꯣ ꯅꯨꯡꯉꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯅꯅꯤꯡꯉꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯑꯁꯥꯝꯗ ꯗꯤꯕ꯭ꯔꯨꯒꯔꯗ ꯂꯩꯕ꯭ꯔꯥ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯏꯌꯦ ꯍꯣꯏ ꯗꯤꯕ꯭ꯔꯨꯒꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯩꯗꯤ ꯌꯥꯝ ꯂꯥꯞꯄꯦ ꯏꯆꯦ ꯂꯥꯞꯄꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤꯅ ꯁꯤꯜꯆꯔꯅꯦꯕ ꯀꯁꯥꯔ ꯁꯤꯜꯆꯔꯅꯤꯗꯅ ꯗꯤꯕ꯭ꯔꯨꯒꯔꯁꯤꯅ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯍꯥꯇꯤꯔꯣꯝꯗ ꯒꯨꯍꯥꯇꯤꯗꯩ ꯑꯃꯨꯛ ꯂꯥꯞꯄꯦ ꯃꯥꯁꯦ ꯂꯥꯞꯄꯦ ꯌꯥꯝꯅ ꯂꯩꯕꯨꯗꯤ ꯂꯩ ꯂꯥꯞꯄꯗꯤ ꯂꯥꯞꯄꯦꯕ ꯃꯥꯗꯨꯒ ꯄꯣꯁꯇꯤꯡ ꯇꯥꯏꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯋꯤꯅꯣ ꯏꯅꯥꯎꯅꯨꯄꯥꯗꯣ ꯏꯆꯦꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯕꯖꯥꯠꯅꯣ ꯗꯤꯕ꯭ꯔꯨꯒꯔꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯁꯦ ꯀꯧꯔꯛꯑꯣ ꯇꯥꯎꯟꯗ ꯐꯪꯅꯔꯗꯤ ꯀꯧꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯅꯒ ꯇꯧꯅꯨ ꯅꯣꯏ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯅꯤꯅ ꯏꯀꯥꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯏꯀꯥꯏ ꯈꯣꯀꯥꯏꯕꯒ ꯇꯧꯔꯛꯀꯅꯣ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯆꯤꯆꯦꯅ ꯀꯧꯁꯜꯂꯛꯑꯣ ꯀꯧꯔꯛꯑꯒ ꯈꯪꯗꯣꯏꯅꯤꯅ ꯀꯧꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯪꯅ ꯎꯔꯒꯗꯤ ꯈꯪꯉꯝꯃꯅꯤ ꯑꯩꯅꯗꯤ ꯈꯪꯉꯣꯏꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯇ꯭ꯔꯗꯤ ꯅꯣꯏꯅꯗꯤ ꯆꯥꯎꯔ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯣ ꯄꯤꯛꯏꯉꯩꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗ ꯎꯈꯤꯕꯅꯤ ꯑꯗꯣ ꯂꯩꯁꯥꯕꯤ ꯐꯥꯅ ꯆꯥꯎꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯣꯏꯔꯦ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯃꯁꯛꯇꯣ ꯑꯣꯜꯂꯝꯃꯣꯏꯗ꯭ꯔꯥ ꯑꯣꯜꯂꯝꯃꯅꯤ ꯀꯦꯕꯁꯨ ꯐꯖꯅ ꯍꯩꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤ ꯑꯗꯣ ꯅꯪꯅ ꯀꯧꯔꯛꯇ꯭ꯔꯒꯗꯤ ꯈꯪꯕ ꯉꯝꯃꯣꯏꯑꯕ ꯑꯗꯨꯅ ꯀꯧꯁꯜꯂꯛꯑꯣ ꯏꯀꯥꯏꯕꯒ ꯇꯧꯅꯨ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯆꯥꯎꯋꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯔꯤꯌꯦ ꯅꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯣꯏ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯗꯗꯥ ꯍꯣꯏ ꯑꯩ ꯃꯥꯗꯣꯝ ꯇꯥꯅꯤ ꯏꯆꯦꯒꯤ ꯄꯄꯥ ꯏꯟꯂꯣꯁꯦ ꯀꯩ ꯊꯕꯛ ꯇꯧꯔꯝꯕꯒꯦ ꯍꯣꯖꯥꯏ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤꯁꯨ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯥ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯄ꯭ꯔꯦꯃꯤꯂꯥꯗꯣ ꯃꯥꯏ ꯂꯥꯏꯐ ꯂꯥꯛꯑꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯁꯦ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯀꯩꯅꯣ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯤꯅꯤ ꯄꯨꯂꯤꯁ ꯑꯣꯏꯔꯝꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯂꯨꯍꯣꯡꯉꯛꯄ ꯐꯥꯎ ꯁꯔꯚꯤꯁꯇ ꯂꯩꯔꯝꯃꯦꯕ ꯑꯩ ꯂꯨꯍꯣꯡꯉꯛꯑ ꯃꯇꯨꯡ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ
ꯑꯩ ꯆꯍꯤ ꯑꯃ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯒ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯔꯤꯇꯥꯌꯔ ꯑꯣꯏꯔꯤꯅꯤ ꯀꯩꯅꯣꯗ ꯂꯩꯔꯝꯃꯦ ꯄꯨꯂꯤꯁꯇ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯨ ꯄꯨꯂꯤꯁꯇ ꯑꯗꯩ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅ ꯑꯦꯛꯁꯥꯏꯁ ꯄꯨꯂꯤꯁꯇꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯥꯁꯨ ꯄꯨꯂꯤꯁꯇ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯒꯤ ꯀꯨꯇꯨꯁꯦ ꯃꯥꯁꯨ ꯄꯨꯂꯤꯁꯇꯅꯤ ꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯃꯃꯥ ꯁꯅꯥꯅ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯇꯧꯁꯦ ꯐꯃꯨꯡꯒꯁꯦ ꯊꯣꯛ ꯊꯣꯛ ꯅꯣꯝꯉꯩ ꯈꯥꯡꯕꯖꯥꯠꯅꯤ ꯃꯥꯅ ꯅꯣꯝꯕꯗ ꯑꯉꯥꯡ ꯆꯥꯎꯕꯁꯦ ꯔꯨꯝꯒꯁꯦꯅꯦ ꯅꯣꯡꯃꯇ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯂꯩꯕꯁꯦ ꯉꯝꯖꯗ꯭ꯔꯕꯅꯤꯀꯣ ꯐꯃꯨꯡ ꯐꯥꯅꯨꯡꯒꯁꯦ ꯁꯤꯠ ꯅꯥꯟꯅ ꯊꯥꯕꯁꯦ ꯃꯤꯅꯤꯠ 2 ꯐꯥꯎꯔꯣꯏ ꯃꯤꯅꯤꯠ 5 ꯐꯥꯎꯔꯣꯏ ꯑꯃꯨꯛ ꯄꯨꯡ ꯆꯥꯏ ꯉꯝꯗꯦꯗ ꯂꯣꯏꯁꯟꯒꯅꯤ ꯆꯈꯥꯏꯅꯤ ꯂꯣꯏꯁꯟꯒꯅꯤ ꯆꯈꯥꯏꯅꯤ ꯂꯣꯏꯁꯟꯒꯅꯤ ꯆꯈꯥꯏ ꯁꯣꯝꯗ ꯌꯦꯡꯉꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯉꯝꯗ꯭ꯔꯦꯕ ꯂꯣꯏꯁꯟꯒꯅꯤ ꯆꯈꯥꯏꯅꯤ ꯂꯣꯏꯁꯟꯒꯅꯤ ꯆꯈꯥꯏꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯝꯃꯦ ꯉꯝꯗ꯭ꯔꯦ ꯀꯌꯥꯝ ꯂꯣꯏꯁꯟꯗꯣꯏꯅꯣ ꯉꯥꯎꯁꯟꯅꯔꯤꯅꯤ ꯃꯥꯏꯁꯦ ꯑꯣ ꯏꯆꯦꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯐꯥꯏꯇꯔ ꯄꯥꯏꯂꯣꯠ ꯑꯣꯏꯕ ꯑꯣ ꯃꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯄꯨꯂꯤꯁ ꯑꯣꯏꯔꯝꯗꯧꯕ ꯀꯃꯥꯏꯅ ꯃꯥꯜꯂꯤꯅꯣ ꯏꯆꯦ ꯀꯩꯗ ꯃꯥꯜꯂꯤꯅꯣꯕ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯈꯪꯕ ꯉꯝꯃꯤꯅꯣꯕ ꯄꯨꯂꯤꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯁꯨ ꯑꯗꯣ ꯊꯣꯏꯕꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯇꯩꯗꯤ ꯀꯩꯀꯩ ꯇꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯒ ꯖꯣꯕꯀ ꯇꯧꯕ꯭ꯔꯣ ꯖꯣꯕ ꯑꯦꯄ꯭ꯂꯥꯏꯒ ꯇꯧꯔꯤꯕꯣ ꯖꯣꯕ ꯌꯥꯝ ꯊꯣꯛꯄꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯦꯄ꯭ꯂꯥꯏꯒ ꯇꯧꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯗꯗꯥ ꯍꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯣ ꯅꯣꯏ ꯃꯃꯥꯒꯤ ꯃꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯣꯏ ꯃꯃꯥꯗ ꯏꯆꯦꯝꯇꯥ ꯀꯧꯕꯅꯤ ꯑꯣ ꯃꯥꯙꯧ ꯑꯅꯤꯇꯥ ꯅꯤꯡꯁꯤꯡꯉꯦ ꯃꯥꯙꯧ ꯑꯅꯤꯇꯥ ꯏꯆꯦꯝꯇꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯏꯆꯦꯝꯇꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯥꯙꯧ ꯑꯅꯤꯇꯥ ꯅꯤꯡꯁꯤꯡꯉꯦ ꯋꯥꯟꯖꯨꯒ ꯀꯨꯏꯔꯦ ꯆꯠꯇꯕ ꯑꯩꯁꯨ ꯕꯣꯕꯣꯛ ꯂꯩꯈꯤꯗꯕꯗꯩ ꯑꯗꯩꯗꯤ ꯑꯩ ꯕꯣꯕꯣꯛ ꯂꯩꯈꯤꯗꯕꯗꯩꯗꯤ ꯅꯠꯇꯦꯗ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯃꯨꯔꯛꯔ ꯑꯅꯤꯔꯛꯔ ꯑꯗꯨꯗ ꯆꯠꯂꯤꯗ ꯀꯨꯏꯔꯦ ꯆꯠꯇꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯅꯦ ꯃꯔꯤꯁꯦ ꯂꯣꯏꯅ ꯈꯔ ꯇꯧ ꯂꯥꯞꯊꯣꯛꯅꯔꯛꯏꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯈꯜꯂꯨꯕꯗ ꯂꯨꯍꯣꯡꯉꯅꯤ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯄꯥꯝꯗꯨ ꯑꯃꯨꯛ ꯃꯃꯥ ꯃꯄꯥ ꯄꯣꯛꯄꯗꯨ ꯑꯃꯨꯛ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯅꯤ ꯂꯥꯛꯑꯒ ꯑꯗꯨꯒꯩ ꯑꯃꯨꯛ ꯃꯕꯣꯛ ꯃꯌꯨꯝ ꯀꯥꯏꯅ ꯆꯠꯂꯝꯕ ꯈꯣꯠꯂꯝꯕ ꯀꯥꯟꯗ ꯃꯔꯤꯁꯦ ꯑꯗꯨꯝ ꯇꯧꯅ ꯂꯥꯞꯊꯣꯛꯅꯔꯛꯄ ꯍꯥꯏꯗꯤ ꯍꯣꯏ ꯐꯣꯟꯗ ꯑꯃꯗ ꯑꯗꯨꯝ ꯐꯥꯎꯅꯕꯗꯨꯅ ꯐꯥꯎꯅꯔꯦꯅꯀꯣ ꯆꯠꯄ ꯈꯣꯠꯄ ꯎꯅ ꯈꯣꯠꯅꯕꯗꯣ ꯑꯗꯨꯝ ꯋꯥꯠꯁꯜꯂꯛꯏꯅꯦꯕ ꯅꯨꯄꯥꯒꯤꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯑꯗꯨꯝ ꯋꯥꯠꯄꯗꯣ ꯋꯥꯠꯇꯦ
ꯑꯗꯨꯝ ꯅꯨꯄꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯕꯅꯤꯅ ꯃꯕꯣꯏꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯃꯕꯣꯏ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯆꯠꯄꯒꯤ ꯍꯦꯛ ꯊꯥꯡꯒꯠꯂꯛꯏꯗꯣ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯃꯕꯣꯏ ꯃꯌꯨꯝꯅꯦꯕ ꯑꯩꯈꯣꯏ ꯅꯦꯕꯣꯛꯀꯤ ꯃꯄꯥꯝꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯔꯤꯗꯣ ꯅꯛꯁꯟꯅꯔꯤꯑꯕ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯂꯥꯞꯊꯣꯛꯏꯅꯦꯕ ꯂꯨꯍꯣꯡꯉꯗꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤ ꯄꯨꯝꯅꯃꯛ ꯇꯧꯅꯕ꯭ꯔꯥ ꯑꯩꯉꯣꯟꯗꯇ ꯐꯥꯎꯔꯤꯔꯥ ꯑꯗꯣ ꯅꯠꯇ꯭ꯔꯒ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯇꯧꯅꯕ꯭ꯔꯥꯁꯦ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯔꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥꯁꯨ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯣꯏꯕꯗꯣ ꯑꯗꯣ ꯍꯥꯏꯕꯅꯤꯗ ꯂꯣꯏꯅ ꯈꯔ ꯈꯔ ꯇꯧꯅ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯑꯦ ꯆꯠꯄꯗꯣ ꯉꯝꯗꯕꯗꯣ ꯑꯗꯨꯅ ꯑꯣꯀꯦꯖꯟ ꯑꯣꯏꯕ ꯀꯥꯟꯗꯇ ꯑꯗꯨꯝ ꯐꯪꯅꯔꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯍꯥꯟꯅ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯅꯨꯄꯤ ꯌꯥꯗꯦ ꯅꯨꯄꯤ ꯌꯥꯗꯦ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯍꯥꯏꯁꯦ ꯅꯨꯄꯤ ꯍꯥꯏꯗꯣ ꯃꯤꯒꯤ ꯃꯔꯜꯅꯦ ꯆꯨꯝꯕꯗꯤ ꯋꯥꯅꯤ ꯇꯧꯅꯨ ꯍꯜꯂꯣ ꯇꯧꯔꯣ ꯃꯃꯥ ꯁꯅꯥꯁꯦ ꯃꯃꯥ ꯁꯅꯥ ꯅꯪꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯦ ꯍꯜꯂꯣ ꯇꯧꯁꯜꯂꯣ ꯑꯝꯇ ꯍꯜꯂꯣ ꯑꯃ꯭ꯔꯤꯇꯥ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯅꯔꯕꯣ ꯍꯧꯖꯤꯛꯇꯤ ꯆꯥꯅꯔꯝꯃꯅꯤꯗ ꯄꯨꯡ 4 ꯇꯥꯁꯜꯂꯛꯇꯧꯔꯦ ꯀꯩꯀꯩ ꯇꯧꯅꯔꯤꯒꯦ ꯁꯥꯕꯁꯦ ꯑꯁꯥꯕ ꯀꯃꯥꯏ ꯈꯪꯅꯔꯤꯒꯦ ꯑꯁꯤ ꯍꯪꯇꯥꯏ ꯍꯧꯖꯤꯛꯇꯤ ꯁꯥꯔꯤꯕ ꯈꯨꯠꯁꯥꯁꯤꯗ ꯍꯥꯏ ꯁꯟꯖꯨ ¿Aún te falta mucho? Casi termino. Esta peli da mucho miedo. ꯍꯤꯞꯇꯔꯦ ꯑꯩꯁꯦ ꯋꯥꯔꯦ ꯅꯪ ꯅꯔꯁꯤꯡ ꯀꯣꯔꯁꯇꯣ ꯀꯗꯥꯏꯗ ꯇꯝꯃꯨꯔꯤꯅꯣ ꯑꯗꯨ ꯇꯝꯃꯨꯔꯤꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯐꯕ ꯄꯣꯠꯅꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯨ ꯑꯗꯨꯝ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯖꯣꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯖꯣꯕ ꯇꯧꯕꯁꯦ ꯈ꯭ꯋꯥꯏ ꯃꯊꯧꯅꯤ ꯈꯨꯠꯇ ꯏꯁꯥꯅ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯕꯁꯦ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯕꯁꯦ ꯌꯥꯝꯅ ꯃꯊꯧꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯇꯕ ꯏꯁꯥꯁꯦ ꯄꯩꯁా ꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯅꯦ What's wrong? I saw something in the class. ꯁꯨ ꯇꯧꯔꯝꯃ ꯃꯁꯥꯅ Don't worry, there's no one there. ꯏꯆꯥꯁꯤꯁꯨ ꯑꯩꯅ ꯇꯧꯔꯦꯅ ꯃꯥꯁꯨ ꯑꯗꯨꯝ ꯂꯩ ꯁꯦ ꯃꯃꯥ ꯁꯦꯝꯕꯤꯒꯦꯁꯦ ꯁꯦ ꯁꯨ ꯇꯧꯔꯣ ꯍꯤꯞꯄꯣ ꯂꯣꯏꯔ ꯃꯃꯤ ꯂꯧꯊꯣꯛꯀꯦ ꯍꯤꯞꯄꯣ ꯐꯤꯁꯨ ꯄꯤꯔꯨꯔꯣ ꯌꯥꯝ ꯅꯛꯁꯟꯕ ꯌꯥꯗꯦꯅ ꯂꯥꯞꯊꯣꯔꯣ ꯃꯃꯥ ꯐꯤꯁꯨ ꯄꯤꯒꯦꯁꯦ ꯆꯨꯝꯃꯤ ꯊꯛꯇꯣꯛꯅꯔꯛꯄꯅꯤ ꯂꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯐꯥꯎꯕ ꯏꯄꯥꯝꯗꯒꯤ ꯍꯦꯟꯕ ꯌꯥꯝꯅ ꯍꯧꯍꯜꯂꯛꯀꯅꯨ ꯃꯃꯥ ꯁꯅꯥ ꯇꯞꯍꯜꯂꯨ ꯆꯩ ꯆꯥꯅꯤ ꯃꯣꯃꯤꯅ ꯗꯝ ꯇꯧꯗꯣꯏꯕ ꯃꯣꯃꯤꯅ ꯅꯣ ꯆꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯆꯨꯝꯕꯅꯤ ꯑꯩꯉꯣꯟꯗꯇ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯣ
ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯤꯗ ꯍꯦꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯗꯦꯗ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯦꯀꯣ ꯀꯩ ꯍꯥꯏꯗꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯒ ꯂꯥꯞꯊꯣꯛꯅꯔꯛꯄꯗꯤ ꯄꯥꯝꯗꯦꯗ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯄꯥꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯞꯊꯣꯛꯅꯕꯗꯤ ꯉꯝꯃꯣꯏꯗ Tasha, she's calling me again. What's wrong again? ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯤ ꯅꯍꯥꯟꯋꯥꯏꯇ ꯎꯅꯩꯗꯨꯗꯤ ꯂꯣꯏꯅ ꯑꯩꯁꯦ ꯁꯣꯝꯗ This is what I ꯉꯥꯊꯒꯦꯀꯣ need. ꯋꯥꯔꯦ ꯈ꯭ꯋꯥꯡ ꯅꯥꯏ ꯌꯥꯝ ꯁꯨꯗꯧ ꯅꯪ ꯁꯨꯗꯧ Look, it's just a fan. ꯀꯩ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯤ ꯅꯍꯥꯟꯋꯥꯏꯇ ꯎꯅꯩ ꯑꯗꯨꯒ ꯑꯩꯗꯤ ꯂꯣꯏꯅ ꯆꯦꯅꯦꯜ ꯑꯍꯨꯝꯃꯛ ꯌꯦꯡꯉꯦ ꯑꯩꯒ ꯃꯃꯥꯒ ꯏꯆꯦ ꯑꯍꯨꯝꯃꯛ ꯑꯣ ꯀꯅꯥꯒꯤ ꯚꯤꯗꯤꯑꯣ ꯀꯅꯥꯒꯤ ꯆꯦꯅꯦꯜ ꯍꯥꯟꯅ ꯎꯔꯤꯅꯣ ꯅꯪꯒꯤꯗꯣ ꯀꯅꯥꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯅꯦ ꯀꯅꯥꯒꯤ ꯍꯥꯟꯅ ꯐꯪꯉꯤꯅꯣ ꯑꯩꯈꯣꯏ ꯃꯋꯦꯝꯃꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯐꯪꯉꯝꯗꯧ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛ ꯃꯥꯅꯅ ꯃꯤꯅ ꯈꯪꯅꯕ ꯍꯦꯜꯂꯦ ꯌꯥꯝꯅ ꯃꯃꯤꯡꯁꯨ ꯃꯃꯤꯡ ꯁꯦꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯤꯡꯗ ꯊꯝꯖꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯅ ꯑꯃꯨꯛ ꯈꯔ ꯊꯤꯕ ꯑꯩꯒꯤ ꯃꯃꯤꯡꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯋꯥꯕ ꯃꯃꯤꯡꯅꯤ ꯑꯩꯁꯦ ꯍꯥꯡꯈꯤꯕ ꯃꯇꯝꯗ ꯍꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯒ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯃꯥꯒꯤ ꯃꯤꯡꯅꯅꯦ ꯏꯟꯗ꯭ꯔ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯅ ꯅꯤꯂꯤꯃꯥ ꯀꯧꯋꯦ ꯑꯗꯨꯅ ꯏꯟꯗ꯭ꯔꯒ ꯅꯤꯂꯤꯃꯥꯒ ꯄꯨꯟꯁꯤꯜꯂꯒꯅꯦ ꯅꯤꯇ꯭ꯔꯥꯁ ꯋꯥꯔꯜ ꯍꯥꯏꯅ ꯊꯝꯈ꯭ꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯗꯨꯝ ꯊꯝꯈꯤꯕꯩ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯗ꯭ꯔꯦꯕ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯁꯦ ꯑꯅꯧꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯃꯃꯤꯡꯗꯣ ꯃꯤꯅ ꯈꯔ ꯈꯔ ꯈꯪꯅꯔꯛꯑꯕꯅꯤꯅꯅꯦ ꯆꯦꯟꯖ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯅꯤꯇ꯭ꯔꯁ ꯋꯥꯔꯜ 2 ꯑꯣꯏꯅ ꯊꯝꯃꯦꯕ ꯁꯤꯅ ꯃꯃꯥꯡꯒꯤꯗꯨꯅ ꯅꯤꯇ꯭ꯔꯁ ꯋꯥꯔꯜ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯏꯅꯥꯎꯄꯤ ꯃꯃꯥꯗꯁꯨ ꯅꯪꯒꯤ ꯃꯃꯥꯅꯁꯨ ꯌꯦꯡꯕꯤ ꯍꯥꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥꯗꯁꯨ ꯏꯅꯦꯗꯨꯒꯁꯨ ꯍꯥꯏꯌꯦꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯁꯅꯥꯒꯤ ꯀꯨꯇꯨꯕꯤ ꯏꯪꯂꯦꯟ ꯁꯅꯥꯒꯤ ꯆꯥꯎꯝꯕꯗ ꯄꯤꯁꯨꯝꯁꯦ ꯀꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯀꯣꯛꯇ꯭ꯔꯤ ꯑꯩꯁꯦ ꯃꯁꯅꯥꯁꯤ ꯀꯌꯥ ꯐꯥꯔꯒꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯍꯤ 3ꯒ ꯊꯥ 3 ꯈꯛꯇꯪ ꯍꯦꯜꯂꯦ ꯏꯃꯥ ꯅꯪ ꯏꯄꯥꯝ ꯑꯩꯁꯦ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤꯅꯤ ꯑꯩ ꯏꯄꯥꯝ ꯀ꯭ꯔꯤꯁꯅꯄꯨꯔ ꯌꯨꯝ ꯄꯥꯜꯂꯛꯄꯅ ꯏꯠꯈꯣꯂꯥ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯅꯨ ꯏꯁꯥ ꯁꯣꯛꯀꯅꯤ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯑꯍꯤꯡ ꯇꯨꯝꯊꯣꯛꯑꯣ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯃꯤꯀꯞ ꯐꯥꯉꯩ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯇꯨꯝꯕ ꯄꯦꯜꯂꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯁꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯌꯦꯡꯕꯗꯨꯗꯤ ꯌꯦꯡꯒꯅꯨꯗ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯑꯩꯒꯤ ꯗꯥꯛ ꯁꯔꯀꯜ ꯂꯩꯔꯤꯁꯦ ꯎꯔꯕ ꯇꯨꯝꯕ ꯋꯥꯠꯄꯒꯤꯅꯤꯁꯦ ꯇꯨꯝꯕ ꯋꯥꯠꯂꯗꯤ ꯌꯥꯗꯕꯅꯤ ꯗꯥꯛ ꯁꯔꯀꯜꯁꯦ ꯀꯨ ꯑꯣꯏꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯄꯥꯛꯅ ꯀꯣꯛꯄ ꯉꯝꯗꯦ ꯑꯗꯣ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ ꯏꯄꯥꯝꯗꯕꯨ ꯆꯠꯂ ꯏꯄꯥꯝꯗ ꯈꯔꯅꯤ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯆꯠꯂꯗꯤ ꯗꯥꯛ ꯁꯔꯀꯜꯒꯁꯦ ꯐꯔꯒ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯏꯖꯥꯠꯅꯣ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥꯁꯨꯅꯦ ꯏꯄꯥꯝ ꯆꯠꯂꯗꯤ ꯑꯗꯨꯝ ꯅꯨꯡꯊꯤꯟꯒꯁꯦ ꯑꯗꯨꯝ ꯇꯨꯝꯗꯣꯏꯕ ꯅꯨꯡꯗꯥꯡꯁꯨ ꯊꯦꯡꯗꯦꯕ ꯑꯗꯨꯝ ꯇꯨꯝꯈꯤꯗꯣꯏꯕ ꯑꯗꯨꯅ ꯏꯄꯥꯝꯗꯕꯨ ꯆꯠꯂꯗꯤ ꯃꯥ ꯌꯥꯔꯛꯄ ꯏꯄꯥꯝꯗꯕꯨ ꯆꯠꯂꯗꯤ ꯑꯗꯨꯝ ꯗꯥꯛ ꯁꯔꯀꯜꯒꯁꯦ ꯐꯔ ꯂꯥꯛꯏ ꯉꯥꯏꯈꯣ ꯃꯃꯥ ꯁꯅꯥ ꯁꯨ ꯇꯧꯔꯒꯦꯔꯥ ꯃꯃꯥꯁꯨ ꯍꯤꯞꯄꯒꯣ ꯍꯤꯞꯀꯦꯁꯦ ꯃꯃꯤ ꯍꯤꯞꯀꯦ mami sendo pillow sendo Mami, yes mami, ꯑꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯇꯨꯝꯕ ꯀꯥꯏꯊꯣꯛꯉꯩ ꯇꯧꯅ ꯌꯦꯡꯕꯗꯨꯗꯤ ꯌꯦꯡꯒꯅꯨꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯗꯨꯗꯤ ꯌꯦꯡꯍꯟꯅꯤꯡꯗꯦ ꯍꯛꯆꯥꯡꯅ ꯃꯔꯨꯅꯤ ꯇꯨꯝꯕꯁꯦ ꯃꯤꯑꯣꯏꯕꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯕ ꯇꯨꯝꯕ ꯋꯥꯠꯄ ꯌꯥꯗꯦ ꯇꯨꯝꯕꯕꯨ ꯋꯥꯠꯂꯗꯤ ꯑꯅꯥꯕ ꯑꯃꯨꯛ ꯊꯣꯛꯄꯅꯤ
ꯇꯨꯝꯕ ꯋꯥꯠꯄ ꯌꯥꯗꯦ ꯑꯩꯒꯤ ꯗꯥꯔꯛ ꯁꯔꯀꯜꯁꯤꯗꯤ ꯐꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯝꯕꯁꯦ ꯀꯌꯥ ꯇꯨꯝꯕꯁꯦ ꯐꯠꯇꯦꯕ. ꯇꯨꯝꯕ ꯌꯥꯒꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ. ꯃꯤꯀꯞ ꯍꯦꯛꯇ ꯊꯣꯛꯀꯟꯕ ꯑꯗꯒꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕ ꯀꯥꯟꯁꯦ ꯇꯨꯝꯍꯧꯗ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯤ. ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯒ ꯇꯨꯝꯍꯧꯗꯕ. ꯇꯨꯝꯕ ꯂꯧꯊꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦ. ꯇꯨꯝꯕ ꯐꯠꯇꯦ ꯑꯩꯁꯦ. ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯕꯥꯜꯖꯣ ꯄꯣꯛꯄꯩꯗ ꯆꯦ ꯑꯩꯈꯣꯏ ꯂꯣꯏꯅꯕ ꯃꯌꯥꯝꯗꯣ ꯁꯤꯡꯉꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯦ ꯎꯅꯗꯕ. ꯍꯣꯏ, ꯄꯤꯛꯂꯤꯉꯩꯗ ꯕꯣꯕꯣꯍꯣꯏꯗ ꯆꯠꯂꯒ ꯄꯨꯟꯕꯗꯣ ꯅꯨꯡꯉꯥꯏ. ꯑꯉꯥꯡ ꯉꯥꯛꯇꯅꯤꯅꯦ ꯍꯧꯗꯣꯜ ꯂꯩꯀꯥꯏꯗꯣ, ꯕꯣꯕꯣꯍꯣꯏ ꯂꯩꯀꯥꯏꯗꯣ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯆꯠꯄ ꯀꯥꯟꯗ. ꯅꯨꯡꯉꯥꯏ ꯃꯇꯝꯗꯣ. ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯎꯔꯦꯗꯅꯀꯣ. ꯑꯗꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯑꯃꯨꯛ ꯂꯩꯔꯛꯇꯣ ꯑꯗꯨꯝ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅꯀꯣ. ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯅꯨꯡꯉꯥꯏ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯦ. ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯉꯥꯏ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯅꯨꯡꯉꯥꯏ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯦꯕ. ꯌꯦꯁ, ꯏꯆꯥꯅꯨꯄꯥꯅ ꯃꯣꯃꯤ ꯀꯧꯏ. ꯍꯥꯏ, ꯀꯩꯅꯣꯅꯤ ꯑꯕꯦꯝꯃ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ. ꯑꯩꯅ ꯀꯩ ꯀꯧꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯄꯥꯅ ꯍꯟꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯄꯥꯅ ꯍꯟ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯃꯄꯥꯅ ꯍꯜꯂꯁꯨ ꯑꯩꯉꯣꯟꯗꯩꯗꯤ ꯍꯜꯂꯝꯒꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯍꯜꯂꯕꯅꯤꯅ ꯃꯤꯡꯒꯧꯗꯗꯤ ꯅꯪꯅ ꯀꯧꯐꯝ ꯊꯣꯛꯇꯣꯔꯦ. ꯑꯕꯦꯝꯃ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯡ? ꯑꯕꯦꯝꯃ ꯍꯥꯏ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯄꯨꯇꯨꯅꯨꯒꯤ ꯃꯆꯦꯗꯣ ꯅꯠꯇ꯭ꯔꯣ? ꯍꯥꯏꯅꯤ ꯂꯤꯃꯥ ꯍꯥꯏꯔꯛꯏꯁꯦ. ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯄꯨꯇꯨꯅꯨꯒꯤ ꯃꯆꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯍꯦꯜꯂꯣ. ꯍꯣꯏ, ꯏꯆꯦ ꯑꯜꯄꯅꯥꯒꯤ ꯍꯥꯟꯅ ꯎꯏꯗꯨꯒꯩ ꯃꯊꯪ. ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯗꯣ? ꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯃꯥꯅ ꯍꯧꯖꯤꯛ ꯐꯦꯃꯁꯅꯤꯗꯅ. ꯑꯗꯨꯅ ꯃꯥꯒꯤꯅ ꯍꯥꯟꯅ ꯎꯗꯣꯏꯅꯦꯕ. ꯃꯤꯅ ꯈꯪꯅꯕꯗꯣ ꯍꯦꯜꯂꯤꯗꯅꯀꯣ. ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ, ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ, ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯇ. ꯍꯥꯏ. ꯄꯨꯇꯨꯅꯨꯒꯤ ꯃꯆꯦꯗꯣ ꯅꯠꯇ꯭ꯔꯣ? ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯑꯕꯦꯝꯃ ꯍꯥꯏꯁꯦ. ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯅꯦꯜ ꯃꯤꯡꯁꯨ. ꯍꯣꯏ, ꯏꯕꯥꯅꯤꯒꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯒ ꯑꯩꯒꯒꯤ ꯃꯤꯡꯒꯤ ꯄꯨꯜꯂꯒ ꯊꯝꯈꯤꯕꯅꯤꯅ ꯐꯖꯗꯣꯏꯅꯤꯗꯨ. ꯑꯗꯣ ꯑꯗꯨꯝ ꯃꯤꯅ ꯊꯤꯕꯗꯗꯤ ꯋꯥꯕꯅꯦꯀꯣ. ꯈꯣꯟꯊꯣꯛꯇꯣ ꯊꯣꯛꯄ ꯉꯝꯗꯕꯅꯦ. ꯊꯤꯕꯗ ꯋꯥꯕ ꯑꯗꯨꯈꯛꯀꯤ ꯋꯥꯔꯤꯅꯤꯗ. ꯑꯗꯨ ꯃꯤꯅꯤꯡꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯝꯃꯅꯤꯅ. ꯑꯖꯦꯡꯕꯉꯩꯅ. ꯀꯔꯤꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯃꯤꯡꯁꯦ ꯅꯤꯇ꯭ꯔꯥꯁ ꯋꯥꯔꯜ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯨꯁꯨ ꯍꯥꯏꯔꯦ ꯉꯁꯤꯗꯤ. ꯃꯃꯥꯡꯒꯤ ꯍꯥꯟꯅꯒꯤ ꯆꯦꯅꯦꯜꯗꯨꯒꯁꯨ ꯍꯥꯏꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ, ꯀꯥꯎꯔꯦ ꯑꯩꯁꯦ. ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ. ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯝꯗꯕ ꯇꯥꯔꯒꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯣ ꯄꯨꯜꯂꯒ ꯊꯝꯈꯤꯕꯅꯦꯕ. ꯃꯤꯡꯗꯣ ꯊꯝꯐꯝ ꯈꯪꯗꯅ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯊꯝꯕꯗꯣ ꯑꯩꯅ ꯊꯝꯅꯤꯡꯗꯗꯅꯅꯦ. ꯏꯕꯥꯅꯤꯒꯤ ꯑꯣꯏꯅ ꯊꯝꯈꯤꯕꯅꯦꯕ. ꯅꯥꯔꯤꯁꯤꯛꯁ ꯍꯣꯁꯄꯤꯇꯥꯜꯗ. ꯐꯩ. ꯅꯔꯁꯤꯡꯒꯤꯁꯨ ꯇꯝꯅ ꯂꯣꯏꯁꯤꯜꯂꯤꯗꯣ ꯐꯩ. ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯔ ꯑꯗꯨꯝ ꯊꯥꯞꯅꯔꯛꯏ. ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯨꯄꯥꯅ ꯈꯔ ꯅꯛꯁꯟꯕ. ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯋꯥꯅꯤ.
ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥ ꯗꯣꯆꯥ ꯑꯆꯧꯕ ꯗꯣꯆꯥ ꯃꯆꯥ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯅꯔꯛꯑꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯌꯨꯝ ꯑꯃ ꯄꯥꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯊꯧ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯃꯤꯠꯁꯦ ꯍꯦꯛ ꯄꯥꯡꯉꯛꯄꯗꯒꯤ ꯑꯩꯒꯤ ꯏꯊꯧꯁꯦ ꯃꯊꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯊꯪ ꯅꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯇꯕꯁꯦ ꯌꯥꯎꯗꯕꯅꯦꯕ ꯑꯩꯈꯣꯏ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯅꯨꯃꯤꯠ 5ꯅꯤ 8ꯅꯤ ꯁꯤꯃꯗꯤ ꯈꯤꯇꯪ ꯀꯣꯝꯃꯤ ꯀꯣꯝꯕ ꯇꯥꯔꯒꯁꯨꯀꯣ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯦ ꯂꯥꯏꯒꯤ ꯇꯧꯕ ꯌꯥꯗꯦ ꯑꯗꯨ ꯃꯉꯥꯏ ꯑꯇꯩꯗꯤ ꯑꯗꯨꯝ ꯇꯧꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯑꯇꯩꯗꯤ ꯑꯗꯨꯅ ꯃꯤꯠꯁꯦ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯗꯒꯤꯅꯦ ꯌꯨꯝ ꯑꯃꯕꯨ ꯄꯥꯜꯂꯗꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯃꯊꯪ ꯏꯊꯧꯁꯦ ꯂꯩꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨ ꯈꯟꯖꯤꯜꯂꯨꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯗꯨꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯊꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯄꯥꯝꯗꯣ ꯅꯛꯄꯅꯤꯅ ꯎꯅꯤꯡꯉꯗꯤ ꯑꯗꯨꯝ ꯆꯠꯂꯤꯗ ꯎꯅꯔꯨꯔꯒ ꯂꯥꯛꯏ ꯏꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯈꯟꯊꯈꯤꯗꯣꯔꯦ ꯑꯩꯁꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯗꯣ ꯆꯪꯉꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯥ ꯑꯩ ꯂꯥꯏꯚ ꯊꯥꯔꯦꯅ ꯈꯪꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯍꯩꯍꯧꯗ꯭ꯔꯦ ꯅꯍꯥꯟ ꯃꯃꯥꯡꯗ ꯊꯥꯈꯤꯕꯗꯨꯗꯤ ꯆꯪꯉꯛꯄꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯤꯟ ꯏꯅꯥꯎ ꯒꯥꯏꯁꯦ ꯄꯣꯛꯃꯤꯟꯅꯔꯒ ꯇꯣꯉꯥꯟꯅꯒ ꯍꯧꯖꯤꯛꯁꯤ ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯅꯨꯄꯤ ꯅꯨꯄꯥ ꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯎꯅꯕꯒꯁꯦ ꯃꯊꯧ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯒꯥꯏꯁꯦ ꯑꯗꯨꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯑꯩꯗꯤ ꯅꯪꯒꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯩ ꯑꯣ ꯏꯆꯦ ꯑꯩꯒꯤ ꯀꯔꯝꯕ ꯆꯦꯅꯦꯜꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯤꯅꯣ ꯑꯁꯤꯅ ꯊꯦꯡꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯒꯤꯗꯨꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯤꯔꯣ ꯀꯔꯝꯕ ꯃꯃꯥꯡꯒꯤ ꯆꯦꯅꯦꯜꯗꯨꯒꯁꯨ ꯈꯪꯈꯤꯕ꯭ꯔꯣ ꯏꯆꯦꯅ ꯑꯩꯁꯦ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯗ ꯑꯣꯏꯅ ꯈꯪꯉꯤꯔꯕ ꯑꯍꯥꯟꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯃꯧꯌꯥꯏꯃꯅ ꯌꯨꯇꯨꯕ ꯄꯥꯏꯔꯛꯄꯁꯦ ꯃꯥ ꯃꯄꯥꯝꯗꯒꯤ ꯑꯗꯨꯝ ꯄꯥꯏꯔꯛꯑꯕꯅꯦꯕ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯄꯥꯏꯔꯛꯄ ꯅꯠꯇꯦꯕ ꯃꯄꯥꯝꯗꯒꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯑꯕꯅꯦꯕ ꯀꯨꯏꯔꯦꯕ ꯃꯥꯁꯨ ꯄꯥꯏꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯆꯦꯅꯦꯜꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤ ꯆꯍꯤꯃꯨꯛ ꯐꯥꯔꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯡꯉꯤ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯗ ꯏꯪꯂꯦꯟ ꯁꯅꯥ ꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤꯁꯨ ꯕꯥꯔꯗꯦ ꯑꯣꯏꯅꯀꯣ ꯕꯥꯔꯗꯦ ꯁꯦꯝ ꯗꯦꯗ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯁꯦꯝ ꯗꯦ ꯑꯩꯒꯤꯁꯨ ꯏꯄꯣꯛ ꯅꯨꯃꯤꯠ ꯁꯦꯝ ꯗꯦꯗ ꯏꯪꯂꯦꯟ ꯁꯅꯥꯁꯨ ꯄꯣꯛꯏꯅꯦꯕꯀꯣ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯇ ꯑꯩꯅ ꯍꯥꯡꯉꯤꯅꯦꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯑꯗꯨꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯑꯕ ꯑꯩꯒꯤꯁꯦ ꯆꯦꯅꯦꯜꯁꯦ ꯑꯗꯨꯅ ꯃꯃꯥꯡꯒꯤꯗꯨꯒꯒꯤ ꯈꯪꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯏꯆꯦꯒꯤꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯅꯦ ꯍꯥꯏꯕꯅꯤꯅ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯁꯦ ꯑꯩꯅ ꯍꯪꯕꯗꯤ ꯍꯥꯏꯕꯤꯔꯛꯇꯦ ꯑꯕꯦꯝꯃꯁꯦ ꯄꯨꯇꯨꯅꯨꯒꯤ ꯃꯆꯦꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯉꯤꯁꯤꯗꯤ ꯍꯥꯏꯕꯤꯔꯛꯇꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯨꯇꯨꯅꯨꯒꯤ ꯃꯆꯦ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯐꯖꯔꯤꯅꯣ ꯐꯖꯩ ꯑꯩꯁꯦ ꯗꯕꯜ ꯆꯤꯟꯒ ꯊꯣꯛꯇꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯅꯣꯏꯊꯣꯛꯇꯅ ꯏꯁꯥꯁꯦ ꯀꯪꯁꯤꯟꯕꯁꯦ ꯉꯝꯗ꯭ꯔꯦ ꯗꯥꯏꯠ ꯇꯧꯅꯤ ꯅꯥꯕꯒ ꯌꯦꯛꯄꯒ ꯇꯧꯗꯅ ꯍꯦꯛꯇ ꯀꯥꯏꯕ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯄꯦꯟꯗꯤꯡ ꯊꯕꯛ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯏꯟꯇꯔꯦꯁ ꯑꯃꯗ ꯚꯤꯗꯤꯑꯣ ꯃꯊꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯃ꯭ꯔꯤꯇꯥ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤꯅꯦ ꯀꯔꯤ ꯇꯥꯔꯦ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯁꯤꯔꯤꯁ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯚꯤꯗꯤꯑꯣ ꯏꯆꯥꯅꯨꯄꯥ ꯇꯨꯝꯈꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯪꯅ ꯃꯊꯪ ꯄꯦꯟꯗꯤꯡ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯦ ꯍꯥꯏꯁꯦ ꯁꯤꯔꯤꯁ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦꯀꯣ ꯁꯤꯔꯤꯁ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛꯀ ꯊꯥꯔꯒ ꯃꯊꯪ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯜꯂ ꯑꯍꯤꯡꯒ ꯇꯨꯝꯃꯒ ꯌꯦꯡꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤ ꯅꯪꯅ ꯍꯥꯏꯔꯛꯏ ꯋꯥꯁꯤꯗꯤ
ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ ꯀꯥꯟꯗꯁꯨꯅꯦ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯇꯣ ꯄꯤꯕꯤꯔꯛꯑꯣꯕ ꯅꯨꯡꯉꯥꯏꯌꯦꯕ ꯀꯃꯦꯟꯇꯣ ꯄꯥꯔꯒꯅꯦ ꯋꯥꯈꯜꯒꯁꯦ ꯀꯃꯦꯟ ꯂꯥꯛꯑꯃꯤꯅꯦ ꯀꯥꯏꯅꯅꯦ ꯆꯪꯉꯨꯔꯒ ꯀꯃꯦꯟꯇꯣ ꯄꯥꯕꯗ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯦ ꯍꯥꯏꯅꯁꯨ ꯈꯪꯉꯦꯗꯅ ꯀꯃꯦꯟꯇꯣ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅ ꯌꯦꯡꯉꯤ ꯌꯦꯡꯗꯦ ꯍꯥꯏꯗꯣ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯄꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯇꯨꯝꯈꯔꯦ ꯃꯥ ꯇꯨꯝꯅꯤꯡꯗꯅꯤꯡꯉꯥꯏ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯄꯁꯦ ꯃꯃꯥ ꯂꯩꯁꯨ ꯍꯤꯞꯀꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯄꯁꯤꯅꯤ ꯃꯔꯨ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯥꯡꯕ ꯑꯃ ꯂꯤꯈ꯭ꯔꯤꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯅꯝꯒꯅꯤ ꯍꯥꯏꯅ ꯀꯥꯎꯊꯣꯛꯄꯒ ꯌꯥꯎꯕꯅꯤꯅ ꯀꯣ ꯑꯗꯨꯗꯒꯤ ꯏꯗꯤꯠ ꯇꯧꯕꯗ ꯑꯃꯨꯛ ꯃꯇꯝ ꯆꯪꯕꯅꯤꯅꯅꯦꯀꯣ ꯑꯉꯥꯡꯒ ꯆꯦꯟꯕꯒ ꯑꯗꯨꯅ ꯍꯦꯛꯇ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯁꯦ ꯋꯥꯔꯒꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯅꯨꯡꯁꯤꯕ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯒ ꯀꯔꯤ ꯐꯥꯎꯕ ꯐꯥꯎꯗꯕ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯏꯊꯔꯛꯑꯣ ꯖꯔ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯟꯗꯛ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯅꯤꯁꯨꯕꯗꯨ ꯑꯗꯨꯗ ꯑꯦꯁꯥꯏꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀꯥꯔꯤꯅꯤ ꯑꯗꯨꯅ ꯃꯑꯣꯡ ꯃꯥꯟꯅꯕ ꯆꯨꯝꯃꯦ ꯃꯣꯏ ꯄꯨꯂꯤꯁ ꯑꯣꯏꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯂꯩꯕꯁꯦ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯏꯇꯣꯞ ꯇꯣꯞꯄ ꯑꯃ ꯂꯩꯕꯅꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯅꯤ ꯃꯣꯏꯁꯦ ꯎꯕꯗ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯩꯈꯣꯏ ꯄꯄꯥꯗꯨꯁꯨ ꯑꯦꯛꯁꯥꯏꯁ ꯄꯨꯂꯤꯁꯇ ꯂꯩꯕꯅꯤꯅꯅꯦ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯉꯥꯡ ꯁꯉꯥꯡ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯅꯦ ꯌꯥꯝ ꯎꯕꯗ ꯌꯦꯡꯕꯗ ꯃꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯪꯕ ꯃꯣꯏꯅ ꯏꯇꯣꯞ ꯇꯣꯞꯄ ꯑꯃ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯣ ꯀꯨꯇꯨꯕꯤꯒꯤ ꯄꯤꯖ ꯄꯤꯊꯛꯇ ꯈꯪꯉꯤꯔꯣ ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯗꯤ ꯍꯦꯜꯂꯦ ꯆꯍꯤ ꯑꯅꯤ ꯐꯥꯔꯕ ꯃꯣꯏ ꯐꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯆꯍꯤ ꯑꯅꯤ ꯐꯥꯗ꯭ꯔꯤ ꯆꯍꯤ ꯑꯃꯇ ꯍꯦꯜꯂꯛꯏ ꯆꯍꯤ ꯑꯃꯇ ꯍꯦꯜꯂꯛꯏ ꯀꯨꯇꯨꯕꯤꯒꯤ ꯄꯤꯖ ꯄꯤꯊꯛ ꯀꯨꯇꯨꯕꯤꯒꯤ ꯄꯤꯖ ꯄꯤꯊꯛꯇ ꯈꯪꯉꯤꯅ ꯆꯍꯤ ꯑꯃꯇ ꯈꯔ ꯍꯦꯜꯂꯛꯏ ꯑꯗꯨꯏꯗꯤ ꯃꯃꯥꯡꯒꯤ ꯆꯦꯅꯦꯜꯗꯨꯒ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯆꯦꯅꯦꯜꯗꯨꯒꯒꯤ ꯈꯪꯉꯛꯄꯅꯤ ꯏꯆꯦꯁꯦ ꯑꯩꯉꯣꯟꯗ ꯑꯕꯦꯝꯃ ꯅꯪꯅ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯏꯍꯦꯟ ꯍꯦꯜꯂꯝꯃꯅꯤ ꯍꯣꯏ ꯑꯩꯅ ꯍꯦꯜꯂꯝꯃꯤꯅꯦ ꯑꯩꯅ ꯍꯦꯜꯂꯝꯃꯤꯅꯦꯕꯀꯣ ꯀꯩꯅꯣ ꯑꯩꯅ ꯍꯦꯜꯂꯝꯃꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯆꯦꯅꯦꯜꯗꯨꯗꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯦꯕ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯅꯅ ꯌꯦꯡꯅꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯀꯥꯈꯤꯕꯅꯦꯕ 80K ꯃꯅꯥꯛ ꯌꯧꯈꯤꯒꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯌꯧꯕ ꯀꯥꯟꯁꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯏꯟꯇꯔꯦꯁꯁꯦ ꯌꯥꯎꯗꯕ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯈꯣꯠꯀꯅꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯗꯅꯦ ꯏꯟꯇꯔꯦꯁ ꯊꯣꯏꯅ ꯌꯥꯎꯗꯕ ꯈꯪꯗꯦ ꯀꯔꯤ ꯌꯥꯎꯗ꯭ꯔꯤꯅꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀꯃꯥꯏꯅ ꯌꯧꯔꯛꯏꯅꯣ ꯃꯇꯝꯗ ꯑꯣꯏꯅ ꯀꯃꯥꯏꯅ ꯌꯥꯎꯗ꯭ꯔꯤꯅꯣ ꯑꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯌꯥꯎꯗꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅꯅꯦ ꯑꯗꯨꯃꯥꯏꯅ ꯚ꯭ꯌꯨ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏ ꯍꯥꯏꯁꯨ ꯈꯪꯗꯦꯕ ꯑꯩꯁꯦ ꯀꯅꯥꯅꯣꯝꯅ ꯍꯥꯏꯔꯒ ꯈꯪꯉꯤ ꯄꯨꯇꯨꯅꯨꯅ ꯍꯥꯏꯈꯤꯕ꯭ꯔꯥ ꯔꯣꯃꯤꯅꯥꯅ ꯍꯥꯏꯈꯤꯔꯥ ꯑꯩꯈꯣꯏ ꯅꯦꯅꯥꯅ ꯍꯥꯏꯈꯤꯔꯥꯀꯅꯥꯅꯣꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯅꯦꯕ ꯆꯤꯆꯦ ꯅꯪꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯔꯕ ꯑꯗꯣ ꯚ꯭ꯌꯨ ꯌꯧꯔꯦꯅ ꯑꯩꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯤꯕ ꯅꯣꯏ ꯐꯥꯒꯤ ꯇꯧꯅꯨꯅꯦꯅ ꯑꯗꯨꯝ ꯐꯥꯒꯤꯅꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯦ
ꯑꯗꯨ ꯑꯩꯗꯤ ꯑꯩꯅ ꯌꯦꯡꯉꯨꯔꯒ ꯈꯪꯉꯤꯅꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯀꯥ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨ ꯀꯣꯟꯅ ꯀꯥꯏꯅꯪꯗ ꯈꯪꯉꯤꯅꯤꯀꯣ ꯂꯥꯛꯄ ꯈꯪꯕ ꯅꯠꯇꯦꯕ ꯚꯤꯗꯤꯑꯣ ꯑꯗꯩ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯪꯉꯒ ꯀꯃꯦꯟ ꯀꯔꯤ ꯀꯔꯥ ꯄꯥꯕ ꯈꯣꯠꯄ ꯇꯧꯔꯝꯗꯦꯕ ꯑꯩꯁꯦꯀꯣ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯑꯗꯒꯤ ꯑꯗꯨ ꯃꯇꯝꯗꯨꯒꯅꯅꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯐꯖꯅ ꯑꯗꯨꯒ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯟꯒꯠꯂꯨꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯟꯒꯠꯂꯨꯔꯕꯅꯦꯕ ꯍꯦꯟꯒꯠꯂꯨꯔꯒ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕꯤꯗ꯭ꯔꯦꯕ ꯏꯟꯇꯔꯦꯁꯇꯣ ꯂꯩꯇꯕꯅꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯗꯣ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯦ ꯇꯧꯗꯕꯗꯒꯤ ꯑꯗꯨꯒ ꯌꯦꯡꯉꯨꯔꯒ ꯌꯦꯡꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯀꯥꯎꯅꯈ꯭ꯔꯦꯅꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯑꯞꯂꯣꯗ ꯇꯧꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯅꯣꯡꯃ ꯂꯦꯞꯄ ꯅꯣꯡꯃ ꯈꯛꯇꯪ ꯅꯤꯅꯤ ꯂꯦꯞꯄꯒ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨꯝ ꯍꯦꯟꯒꯗꯕꯅꯦꯕ ꯍꯦꯟꯕꯗꯣ ꯂꯦꯞꯄꯣꯏꯗꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯄꯨꯔꯥ ꯂꯦꯞꯇꯅ ꯊꯥ ꯑꯃꯒ ꯂꯦꯞꯄꯒꯌꯥꯎꯗꯅ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡ ꯑꯃꯨꯛ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯀꯟꯁꯤꯞ ꯑꯣꯏꯕꯗꯩ ꯑꯃꯨꯛ ꯆꯃꯧ ꯆꯨꯝꯍꯧꯕ ꯁꯥꯊꯤꯅ ꯀꯟꯈ꯭ꯔꯦ ꯑꯩ ꯆꯃꯧ ꯆꯨꯝꯍꯧꯕ ꯅꯤꯡꯁꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯞꯄꯦ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯦ ꯑꯩꯅ ꯈꯔꯒ ꯅꯝꯕ ꯈꯣꯠꯄ ꯇꯟꯕꯒ ꯏꯟꯇꯔꯦꯁ ꯌꯥꯎꯗꯕꯒꯤ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒ ꯅꯝꯗꯅ ꯊꯥꯡꯒꯠꯇꯕꯗꯒꯤꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯟꯖꯟꯅ ꯀꯥꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤ ꯄꯤꯟ ꯂꯥꯛꯄ ꯌꯥꯗꯦ ꯑꯗꯒꯤ ꯏꯁꯇ꯭ꯔꯥꯏꯛꯃꯨꯛ ꯂꯥꯛꯁꯟ ꯑꯩꯁꯦ ꯇꯜꯂꯦꯕ ꯕꯤꯠ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯃꯤꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯒꯗꯤ ꯌꯦꯡꯅꯤꯡꯒꯗ꯭ꯔꯗꯣ ꯑꯗꯨꯅꯤ ꯑꯩ ꯐꯥꯎꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯕ ꯑꯩꯁꯨ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯅꯤ ꯑꯗꯣ ꯑꯩ ꯐꯥꯎꯗ ꯇꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯔꯛꯇ꯭ꯔꯒ ꯅꯣꯡ ꯐꯥꯗꯣꯛꯀ ꯇꯧꯔꯒ ꯀꯥꯎꯁꯜꯂꯛꯏꯅꯀꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯁꯤꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯉꯝꯕꯗ ꯑꯗꯨꯝ ꯃꯇꯦꯛ ꯂꯧꯔꯒ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯍꯩꯇꯕ ꯈꯔ ꯑꯗꯨꯝ ꯑꯍꯩꯕ ꯁꯥꯔꯒ ꯂꯤꯔꯒ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤꯁꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤꯅꯤ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯁꯥꯡꯅꯒ ꯍꯥꯏꯈ꯭ꯔꯅꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯏꯐꯀ ꯊꯥꯅ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯇꯨꯝꯍꯜꯂꯒ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯐꯤ ꯀꯛꯅ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯄꯇꯦꯠ ꯇꯥꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯦꯕ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯥꯗ ꯀꯨꯝꯃꯨꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅ ꯍꯤꯞꯅ ꯂꯩꯅꯔꯝꯒꯅꯤ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯩꯅ ꯅꯨꯡꯊꯤꯟ ꯇꯨꯝꯕꯁꯦ ꯍꯩꯅꯗꯦꯕ ꯅꯨꯡꯊꯤꯟꯁꯤꯕꯨꯅꯦ ꯍꯦꯛ ꯇꯨꯝꯃꯨꯔꯗꯤꯅꯦ ꯀꯣꯛꯁꯦ ꯆꯤꯛꯄ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛ ꯉꯥꯎꯕ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯣꯏꯕ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩ ꯅꯨꯡꯊꯤꯟ ꯇꯨꯝꯕꯁꯦ ꯍꯩꯅꯗꯦꯕ ꯑꯗꯩ ꯅꯨꯡꯗꯥꯡꯁꯨꯅꯦ ꯇꯨꯝꯕ ꯏꯐꯠ ꯐꯠꯇꯦꯗ ꯑꯩꯗꯤ ꯇꯨꯝꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯐꯠꯇꯦ ꯑꯗꯨ ꯅꯨꯡꯊꯤꯟꯁꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕꯁꯨꯅꯦ ꯇꯨꯝꯕꯁꯨ ꯌꯥꯎꯋꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯥꯁꯦ ꯌꯥꯝ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯑꯃ ꯇꯨꯝꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯋꯥꯔꯒ ꯑꯗꯨꯃꯥꯏ ꯅꯨꯡꯗꯥꯡꯒ ꯇꯨꯝꯍꯧꯗ꯭ꯔꯒꯁꯨ ꯇꯨꯝꯕ ꯑꯗꯨꯝ ꯑꯗꯨꯒꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯗꯦ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯨꯝꯅꯤꯡꯗ꯭ꯔꯁꯨ ꯇꯨꯝꯁꯤꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯑꯣꯏꯔꯣꯡ ꯇꯨꯝꯅꯤꯡꯉꯦ ꯀꯥꯏꯅ ꯎꯏꯊꯧꯕꯁꯦ ꯑꯁꯤꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯦ ꯀꯣꯛ ꯆꯤꯛꯄ ꯀꯣꯛ ꯉꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯅꯨꯡꯊꯤꯟꯁꯦ ꯑꯌꯥꯝꯕꯅ ꯇꯨꯝꯗꯦꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯤꯞꯅ ꯄꯣꯊꯥꯕꯨꯗꯤ ꯄꯣꯊꯥꯏꯀꯣ ꯇꯨꯝꯗꯦ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗꯩꯅꯤ ꯑꯣ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯄꯥꯔꯁꯣꯅꯦꯜꯂꯤ ꯑꯣꯏꯅ ꯈꯪꯕ꯭ꯔꯥ ꯑꯕꯦꯝꯃ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣꯗꯒꯤ ꯈꯪꯉꯤꯔꯥ ꯑꯗꯨꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯑꯕꯦꯝꯃ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯇꯨꯅꯨꯒꯤ ꯃꯆꯦ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯅꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯃꯦꯟ ꯇꯧꯔꯛꯈ꯭ꯔꯕꯅꯦ ꯑꯩꯅ ꯄꯥꯔꯒꯅꯦ ꯑꯩꯈꯣꯏ ꯅꯦꯕꯣꯛꯇꯁꯨ ꯇꯥꯍꯜꯂꯤꯅꯦꯕ ꯀꯩꯅꯣꯝ ꯀꯃꯦꯟ ꯑꯃꯅꯤ ꯀꯥꯎꯈ꯭ꯔꯦ ꯀꯃꯦꯟꯗꯨꯁꯨ ꯑꯗꯨꯒ ꯑꯩꯅ ꯄꯨꯇꯨꯅꯨꯒꯤ ꯃꯆꯦꯗꯣ ꯃꯥꯜꯂꯤꯅꯦꯅ ꯍꯥꯏꯅꯦꯕ ꯃꯃꯤꯡꯗꯣ ꯃꯥꯒꯤꯁꯨ ꯑꯕꯦꯝꯃ ꯀꯧꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯦ ꯃꯥꯅ ꯀꯃꯦꯟ ꯇꯧꯔꯛꯑꯝꯒꯗ꯭ꯔꯅꯦꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯄꯨꯇꯨꯅꯨꯒꯤ ꯃꯆꯦꯗꯣ ꯍꯥꯏꯗꯤ ꯈꯔ ꯏꯀꯥꯏꯒꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯅ ꯋꯥꯁꯨ ꯀꯌꯥ ꯊꯣꯏꯅ ꯉꯥꯡꯒꯟꯗꯦꯕ ꯉꯥꯡꯕꯨꯗꯤ ꯉꯥꯡꯉꯤꯗꯁꯨ ꯏꯀꯥꯏꯒꯟꯕꯅ ꯍꯦꯟꯕ
ꯑꯗꯣ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯣ ꯃꯥꯅ ꯀꯃꯦꯟ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯤ ꯑꯩ ꯊꯥꯖꯗꯦ ꯀꯥꯏꯅ ꯍꯥꯏꯅꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯏꯅꯦꯕꯣꯛꯀ ꯑꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯕꯦꯡꯒ꯭ꯂꯣꯔꯗꯩꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯌꯨꯇꯨꯕꯇꯒꯤ ꯌꯦꯡꯉ ꯈꯪꯉꯤꯔꯥ ꯑꯗꯨꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯁꯦꯡꯕꯅꯤ ꯁꯤꯔꯤꯁꯅꯤ ꯄꯨꯔꯥ ꯑꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ ꯁꯤꯔꯤꯁ ꯀꯩꯅꯣ ꯁꯤꯔꯤꯁ ꯑꯍꯨꯝꯅꯤ ꯌꯦꯡꯉꯤꯁꯦ ꯅꯪꯅ ꯃꯊꯪ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯌꯦꯡꯕ ꯇꯥꯔꯦ ꯁꯤꯔꯤꯁ ꯑꯍꯨꯝꯅꯤ ꯌꯦꯡꯉꯦ ꯀꯟꯇꯤꯅ꯭ꯌꯨ ꯅꯠꯇ꯭ꯔꯥ ꯑꯍꯤꯡꯒ ꯇꯨꯝꯗꯉꯩ ꯑꯍꯤꯡ ꯇꯨꯝꯗꯅ ꯌꯦꯡꯕꯗꯨꯗꯤ ꯌꯦꯡꯉꯨꯅꯨꯗ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯆꯨꯝꯃꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯟꯊꯨꯁꯤꯌꯥꯁꯃꯥꯏꯟ ꯍꯥꯏꯔꯣ ꯆꯨꯝꯃꯦ ꯃꯧ ꯑꯍꯨꯝ ꯃꯔꯛꯇ ꯏꯆꯦꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ ꯆꯦ ꯑꯅꯤꯗꯨꯁꯨ ꯐꯖꯩꯗ ꯐꯖꯕꯅꯦ ꯑꯩꯅ ꯑꯩꯒꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯂꯥꯏꯐꯇꯨꯗ ꯑꯩ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝ ꯑꯗꯨꯒ ꯏꯅꯦꯝꯕꯣꯛ ꯏꯅꯦꯝꯃꯟ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯍꯦꯜꯂꯣꯏ ꯃꯉꯥꯅꯦꯅ ꯑꯩꯈꯣꯏ ꯃꯉꯥ ꯃꯧ ꯃꯉꯥ ꯂꯩꯔꯤꯁꯦ ꯍꯦꯜꯂꯣꯏ ꯃꯉꯥꯅꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯧ ꯃꯉꯥ ꯂꯩꯕꯁꯦ ꯍꯦꯜꯂꯣꯏ ꯃꯉꯥꯅꯦꯅ ꯍꯥꯏꯔꯤꯁꯦ ꯂꯣꯏ ꯐꯖꯕꯅꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯕꯅꯤ ꯂꯣꯏ ꯐꯖꯕꯅꯤ ꯂꯣꯏꯅ ꯍꯦꯟꯕꯅꯤ ꯏꯆꯦꯒꯤ ꯏꯟꯖꯥꯡꯗꯨꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯍꯜꯂꯦ ꯏꯆꯦꯒꯤ ꯍꯤꯟꯖꯥꯡꯗꯨꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯩꯒꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯤꯟꯖꯥꯡ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩ ꯌꯦꯟꯖꯥꯡ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯤꯟꯖꯥꯡ ꯍꯥꯏꯕꯒꯤ ꯍꯥꯏꯔꯤꯔꯥ ꯑꯃ꯭ꯔꯤꯇꯥ ꯏꯆꯦꯒꯤ ꯍꯤꯟꯖꯥꯡꯗꯨꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯍꯜꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯤꯟꯖꯥꯡ ꯍꯥꯏꯈꯤꯕ ꯃꯔꯛꯇ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯗ ꯍꯤꯟꯖꯥꯡ ꯍꯥꯏꯈꯤꯕꯒꯤ ꯍꯥꯏꯔꯛꯏꯔꯥ ꯀꯔꯤꯒꯤ ꯍꯥꯏꯔꯛꯏꯅꯣ ꯅꯪ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤꯁꯨ ꯊꯥꯖꯤꯜꯂꯛꯑꯦ ꯍꯥꯔꯠꯁꯨ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯂꯥꯏꯐꯇ ꯋꯥꯔꯤ ꯁꯨꯅꯕꯁꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯕꯨꯗꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯏꯇꯣꯝꯇ ꯂꯩꯔꯒ ꯕꯣꯔ ꯑꯣꯏꯗꯧ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯊꯥꯔꯒ ꯋꯥꯔꯤ ꯁꯨꯅꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯇꯧꯐꯝ ꯈꯪꯗꯦ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯐ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯃꯇꯝ ꯂꯩꯔꯗꯤꯅꯦ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯍꯜꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯑꯣꯏꯔꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯅꯔꯅ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯕꯦꯝꯃ ꯀꯔꯤ ꯃꯁꯛꯇꯗꯤ ꯅꯪꯅ ꯐꯥꯔꯁ ꯇꯥꯔꯦ ꯑꯍꯟ ꯑꯣꯏꯕ ꯄꯛꯆꯩ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯑꯍꯟꯅꯦ ꯌꯨꯝꯗꯁꯨ ꯅꯤꯡꯉꯣꯜ ꯑꯍꯟꯅꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯄꯥꯒꯅ ꯄꯣꯛꯄꯤꯕꯗ ꯑꯩꯅ ꯑꯍꯟ ꯑꯣꯏꯅ ꯄꯣꯛꯑꯦ ꯁꯤꯗꯁꯨ ꯑꯍꯟ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯍꯟ ꯉꯥꯛꯇꯅꯤ ꯌꯨꯝꯂꯣꯝꯗꯁꯨ ꯆꯦꯆꯧꯕꯤꯑꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯦꯆꯧꯕꯤꯅ ꯁꯤꯗꯁꯨ ꯆꯦꯆꯧꯕꯤ ꯀꯧꯕ ꯌꯥꯝꯈ꯭ꯔꯦ ꯂꯨꯍꯣꯡꯂꯛꯑꯒꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯅ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯃꯇꯩ ꯊꯣꯛꯄ ꯃꯕꯥꯏ ꯊꯣꯛꯄꯁꯤꯡꯅ ꯑꯗꯨꯝ ꯆꯦꯆꯧꯕꯤ ꯏꯆꯦ ꯊꯣꯛꯑꯕꯅꯤꯅ ꯆꯦꯆꯧꯕꯤ ꯍꯥꯏꯅ ꯑꯗꯩ ꯏꯄꯥꯝꯂꯣꯝꯗꯁꯨ ꯄꯨꯝꯅꯃꯛꯀꯤ ꯆꯦꯆꯧꯕꯤꯅꯤ ꯑꯩꯁꯦ ꯑꯗꯨꯅ ꯏꯄꯥꯝꯂꯣꯝꯗꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯒꯤ ꯁꯤꯗ ꯂꯨꯍꯣꯡꯂꯛꯑꯒꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯑꯩꯁꯦ ꯃꯥꯟꯙꯧꯒꯤ ꯋꯥꯔꯤ ꯍꯥꯏ ꯍꯣꯏ ꯃꯥꯟꯙꯧꯒꯤ ꯋꯥꯔꯤꯗꯣ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ ꯑꯊꯨꯕꯤꯗ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏ ꯃꯥꯟꯙꯧꯅ ꯂꯤꯔꯛꯀꯗꯣꯏꯅꯤꯅꯅꯦꯀꯣ ꯑꯗꯨꯅ ꯃꯥꯟꯙꯧꯅ ꯁꯪꯕ ꯀꯥꯟꯗ ꯃꯥꯟꯙꯧꯅ ꯍꯥꯏꯗꯤ ꯃꯁꯥꯅ ꯑꯩ ꯉꯁꯤ ꯂꯤꯔꯅꯤ ꯌꯥꯔꯅꯤ ꯍꯥꯏꯕ ꯀꯥꯟꯗꯣ ꯑꯗꯨꯒ ꯂꯤꯔꯛꯀꯦ ꯑꯩꯁꯨ ꯊꯑꯣꯏꯅ ꯊꯧꯅꯤꯡꯗꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯊꯑꯣꯏꯅ ꯑꯍꯟꯗ ꯊꯧꯖꯟꯕꯗꯣꯀꯣ ꯃꯣꯏꯅ ꯃꯁꯥꯅ ꯆꯥꯔꯀꯥꯟꯗ ꯍꯥꯏꯗꯤ ꯇꯧꯗ ꯆꯥꯗꯦ ꯊꯧꯕꯗꯣ ꯑꯉꯥꯡꯗ ꯑꯣꯏꯔꯗꯤ ꯀꯥꯏꯗꯕ ꯑꯍꯟꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤꯗꯤ ꯄꯥꯄꯟꯒ ꯃꯥꯙꯧꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤꯅ ꯑꯗꯨꯒ ꯊꯧꯖꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯕꯨꯗꯤ ꯌꯦꯡꯉꯅꯤ ꯌꯥꯝ ꯍꯪꯉꯛꯑꯦ ꯌꯥꯝ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯅ ꯌꯦꯡꯉ ꯌꯥꯔꯛꯑꯗꯤ ꯑꯗꯨꯝ
ꯅꯪꯅ ꯍꯣꯏ ꯍꯣꯏ ꯇꯧꯔꯁꯦꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯨꯝ ꯑꯗꯨꯐꯥꯎꯗꯤ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯃꯛ ꯑꯩꯗꯤ ꯅꯣꯏꯒꯤ ꯃꯧ ꯑꯅꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯒꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡꯉꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤꯗꯤ ꯑꯩ ꯅꯍꯥꯟꯉꯩ ꯈꯪꯗꯦ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯅꯍꯥꯟꯉꯩꯁꯨ ꯃꯥꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯗꯦꯗ ꯑꯩꯅꯕꯨ ꯍꯥꯏꯅ ꯈꯔꯕꯨ ꯊꯥꯡꯒꯠꯂꯤ ꯃꯥꯗꯤ ꯁꯨꯡꯊꯥꯡꯕꯨ ꯊꯥꯡꯒꯠꯇꯦꯕ ꯁ꯭ꯀꯨꯜꯁꯨ ꯆꯠꯄꯅꯤꯅ ꯁꯪꯖꯗꯦꯗꯅ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗꯅꯤ ꯃꯥꯁꯨ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯖꯈꯤꯕꯗꯩꯅꯦ ꯈꯔꯅꯤ ꯍꯥꯏꯗꯤ ꯕꯤꯠ ꯆꯥꯎꯈꯠꯂꯛꯏꯅꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ 1K ꯌꯧꯁꯜꯂꯛꯑꯕꯅꯦ ꯕꯤꯠ ꯆꯥꯎꯈꯠꯂꯛꯏꯅꯦꯕ ꯊꯥꯡꯒꯠꯅꯤꯡꯕꯩ ꯑꯗꯨꯒꯩ ꯃꯥꯁꯨ ꯊꯥꯡꯒꯠꯄ ꯍꯧꯔꯤꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯌꯥꯝ ꯊꯣꯏꯅ ꯈꯪꯅꯗꯕꯅꯤꯗ ꯍꯟꯗꯛꯇꯅꯤ ꯈꯔ ꯈꯔ ꯈꯪꯅꯔꯛꯇꯅ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯕꯅꯦ ꯑꯩꯉꯣꯟꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯃꯤꯡ ꯑꯁꯦꯡꯕ ꯈꯪꯕꯅꯤ ꯑꯣ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯥꯎꯔꯦꯝ ꯅꯤꯂꯤꯃꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯩ ꯏꯄꯥꯝꯒꯤ ꯁꯥꯒꯩꯗꯣ ꯅꯥꯎꯔꯦꯝꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗꯩ ꯄꯥꯏꯔꯛ ꯑꯩꯅ ꯆꯦꯟꯖ ꯇꯧꯊꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯂꯩꯔꯦ ꯅꯥꯎꯔꯦꯝ ꯅꯤꯂꯤꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯃꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯑꯩ ꯃꯤꯡꯗ ꯂꯩꯕꯅꯤ ꯅꯤꯂꯤꯃꯥ ꯑꯩꯒꯤ ꯃꯤꯡꯒ ꯆꯞ ꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯛꯑꯦ ꯅꯤꯂꯤꯃꯥ ꯄꯨꯈ꯭ꯔꯝꯕꯝ ꯍꯥꯏ ꯅꯤꯂꯤꯃꯥ ꯀꯗꯥꯏꯒꯤꯅꯣ ꯅꯪ ꯑꯩꯒ ꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯎꯝ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗꯤ ꯂꯣꯏꯅ ꯊꯣꯡꯉꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯃꯃꯥꯁꯨ ꯊꯣꯡꯉꯤ ꯃꯥꯙꯧꯁꯨ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯃꯉꯥꯃꯛꯅ ꯑꯗꯨꯝ ꯊꯣꯡꯉꯤꯗ ꯃꯇꯝ ꯃꯇꯝꯅꯅꯤ ꯁꯅꯥꯁꯨ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯝ ꯁꯅꯥꯁꯨ ꯌꯥꯎꯃꯤꯟꯅꯩ ꯑꯌꯨꯛꯅꯕꯨ ꯃꯥꯅ ꯁ꯭ꯀꯨꯜꯗꯣ ꯆꯠꯂꯕꯅꯤꯅ ꯑꯌꯨꯛꯇꯤ ꯉꯝꯖꯗ꯭ꯔꯦ ꯑꯉꯥꯡꯒꯤ ꯇꯧꯔꯝꯃꯒ ꯏꯪꯂꯦꯟꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯝꯃꯒ ꯑꯉꯥꯡꯗꯣ ꯂꯨꯖ ꯈꯣꯠꯆꯟꯅ ꯇꯧꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯝꯃꯒ ꯆꯠꯄꯅꯤꯅ ꯑꯗꯨꯅ ꯃꯥ ꯆꯥꯛꯈꯨꯝꯒꯤ ꯑꯇꯩ ꯍꯣꯠꯅꯕꯗꯤ ꯉꯝꯖꯗ꯭ꯔꯦꯕ ꯑꯉꯥꯡꯒꯤꯗꯣ ꯍꯣꯠꯅꯕꯗꯁꯨ ꯃꯇꯝꯗꯣ ꯀꯨꯏꯅ ꯆꯪꯉꯤꯗꯅ ꯑꯉꯥꯡ ꯍꯣꯠꯅꯕ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅ ꯑꯌꯨꯛꯇꯗꯤ ꯃꯥꯁꯨ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯤ ꯑꯗꯨꯝ ꯌꯥꯎꯋꯤꯗ ꯃꯥꯁꯨ ꯑꯗꯨ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯊꯥ ꯂꯦꯞꯅ ꯂꯩꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯃꯇꯥꯡ ꯃꯇꯥꯡꯅꯅꯤ ꯑꯗꯨꯁꯨ ꯉꯝꯃꯕ ꯃꯇꯝꯗ ꯃꯥꯁꯨ ꯀꯨꯝꯊꯔꯒ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯅꯤ ꯇꯞꯅ ꯀꯨꯝꯊꯔꯛꯑꯒ ꯑꯩꯈꯣꯏꯅꯁꯨ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯉꯥꯡꯕꯤꯔꯤꯅꯤ ꯀꯩꯗꯧꯕꯩ ꯀꯨꯝꯍꯩꯅꯣꯅꯦ ꯅꯪꯕꯨ ꯑꯣꯏꯅ ꯇꯧꯕꯤꯅꯤꯡꯉꯥꯏꯗꯣ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯇꯧꯕꯤꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯂꯩꯕꯅꯤꯅ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯗꯅꯀꯣ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯅ ꯑꯃꯨꯛ ꯊꯝꯃꯝꯖꯕꯔꯦ ꯇꯧꯕꯤꯅꯤꯡꯉꯥꯏꯗꯣ ꯂꯩꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯩ ꯀꯨꯇꯨꯕꯤꯁꯨ ꯂꯩ ꯏꯅꯦꯝꯄꯣꯛꯁꯨ ꯃꯥꯙꯧꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯅꯨꯄꯥꯉꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯉꯩꯗꯤ ꯂꯣꯏꯅ ꯐꯩꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯎꯋꯦꯕ ꯆꯥꯛꯈꯨꯝ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯈꯥꯏꯗꯦ ꯃꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎ ꯈꯣꯠꯇꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯣ ꯑꯉꯥꯡꯁꯨ ꯂꯣꯏ ꯆꯦꯟꯅꯔꯕꯃꯤꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯁꯨ ꯂꯦꯡꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯆꯨꯝꯅ ꯂꯦꯡꯕ꯭ꯔꯥꯗ ꯃꯥꯁꯨ ꯂꯦꯡꯕꯅꯤꯅ ꯑꯗꯨ ꯀꯨꯇꯨꯕꯤꯁꯨ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯁꯣꯂꯤꯠ ꯐꯨꯗ ꯄꯤꯖꯕ ꯍꯧꯒꯠꯂꯛꯑꯕꯅꯤꯅꯅꯦ ꯃꯕꯨꯛꯇꯣ ꯂꯥꯝꯃꯦꯕ ꯃꯃꯥꯒꯤ ꯁꯪꯒꯣꯝꯗꯨꯅꯗꯤ ꯁꯪꯒꯣꯝ ꯍꯥꯏꯗꯨꯇꯕꯨ ꯃꯄꯥꯟ ꯊꯣꯛꯈꯤꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯂꯥꯝꯃꯦ ꯑꯗꯨꯅ ꯃꯗꯨꯁꯨ ꯅꯤꯡꯉꯥꯏ ꯇꯧꯈꯠꯂꯛꯄꯗꯅꯦ ꯃꯃꯥꯗꯨꯅ ꯇꯟꯅ ꯆꯥꯔꯛꯇꯦꯗꯅ ꯑꯗꯨꯅ ꯑꯉꯥꯡ ꯆꯦꯟꯅꯕꯅꯤꯅ ꯅꯨꯄꯥꯉꯩꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯆꯥꯎꯋꯤꯗ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯔꯣꯟꯈꯤꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒꯗꯤ ꯇꯧꯕꯤꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯦ ꯃꯃꯥꯒ ꯃꯥꯙꯧꯈꯛꯇꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯃꯤꯔꯣꯟꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩꯅꯕꯨ ꯑꯍꯟꯁꯨ ꯑꯣꯏꯔꯦꯗꯅꯀꯣ ꯑꯩ ꯃꯤꯔꯣꯟꯈꯤꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯇꯧꯋꯤꯗ ꯀꯨꯝꯊꯔꯒ ꯑꯗꯨꯝ ꯊꯣꯡꯉꯤ ꯀꯥꯎꯕꯨ ꯀꯥꯎꯁꯜꯂꯛꯑꯦꯗ ꯀꯥꯎꯕ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ ꯀꯥꯎꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯣ ꯊꯑꯣꯏꯅꯗꯤ ꯀꯥꯎꯕꯁꯨ ꯀꯅꯥꯅꯁꯨ ꯉꯝꯗꯣꯏꯅꯣꯀꯣ ꯃꯤꯔꯣꯟꯈꯤꯕꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯅꯥꯝꯁꯨ ꯀꯥꯎꯅꯄꯣꯟꯇꯦ ꯃꯤꯔꯣꯜꯂꯤꯉꯩꯗ ꯇꯧꯕ ꯑꯃ ꯑꯗꯩ ꯃꯤꯔꯣꯜ ꯂꯣꯏꯔꯛꯑꯒ ꯑꯉꯥꯡ ꯄꯣꯛ ꯂꯣꯏꯔꯒ ꯇꯧꯕ ꯑꯃ ꯄꯨꯟꯁꯤꯗ ꯀꯥꯎꯅꯗꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯋꯥꯔꯤ ꯑꯃꯅꯤ ꯅꯤꯂꯤꯃꯥ ꯅꯪ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯍꯥꯏꯔꯛꯑꯣ
ꯑꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗꯤ ꯂꯣꯏꯅ ꯊꯣꯡꯃꯤꯟꯅꯩꯗ ꯉꯁꯤꯁꯨ ꯑꯌꯨꯛꯇ ꯑꯩꯅ ꯊꯣꯡꯉꯝꯃꯦ ꯆꯥꯛ ꯊꯣꯡꯉꯝꯃꯦ ꯍꯤꯟꯖꯥꯡꯁꯨ ꯐꯨꯠꯀꯠꯂꯦ ꯏꯆꯥꯅꯨꯄꯥꯒꯤ ꯇꯟ ꯍꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯥꯛꯄꯅ ꯀꯨꯝꯊꯔꯛꯄꯗ ꯏꯆꯥꯅꯨꯄꯥ ꯄꯨꯅ ꯀꯨꯝꯃꯛꯄꯗ ꯁꯧꯒ꯭ꯔꯤꯗꯣ ꯃꯥꯗꯧꯅ ꯍꯦꯛꯎꯕꯩ ꯂꯩꯔꯝꯃꯦ ꯆꯥꯅ ꯄꯨꯔꯛꯄꯗꯣ ꯑꯗꯣ ꯃꯅꯥꯗꯣ ꯃꯟꯕ ꯑꯩ ꯉꯝꯗ꯭ꯔꯤꯑꯕ ꯑꯁꯣꯝꯗ ꯏꯆꯥꯅꯨꯄꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯇꯟꯃꯨꯛ ꯍꯧꯕ ꯑꯗꯨ ꯑꯩ ꯆꯦꯡꯁꯨ ꯁꯨꯖꯟꯕ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅ ꯁꯨꯕꯗꯧꯕꯗꯣ ꯃꯥꯅ ꯁꯧꯒ꯭ꯔꯤꯗꯣ ꯃꯟꯕꯤꯔꯦ ꯑꯗꯒꯤ ꯑꯩꯅ ꯍꯤꯟꯖꯥꯡ ꯍꯩꯅꯥ ꯆꯨꯝꯊꯣꯡꯒꯤ ꯐꯨꯠꯀꯠꯂꯦ ꯍꯤꯟꯖꯥꯡ ꯈꯥꯡꯗ ꯃꯍꯤ ꯏꯁꯤꯡ ꯍꯥꯞꯅ ꯇꯤꯜꯍꯧ ꯁꯤꯡ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯩ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯅ ꯐꯨꯠꯀꯠꯂꯒ ꯑꯉꯥꯡꯗꯣ ꯇꯟꯗꯣ ꯄꯤꯖꯕ ꯍꯧꯔꯦꯕ ꯏꯆꯥꯅꯨꯄꯥ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯃꯊꯣꯝꯇ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯩꯇ ꯑꯩꯅ ꯏꯟꯕ ꯅꯠꯇ꯭ꯔꯒ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯩꯇ ꯑꯗꯨꯒ ꯃꯥꯁꯦ ꯆꯥꯗꯣꯏꯕ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯆꯥꯎꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯃꯄꯥꯅ ꯑꯃꯨꯛ ꯉꯥꯡꯈꯠꯂꯦ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯇꯧꯗꯅ ꯅꯪꯗꯣ ꯇꯧ ꯂꯩ ꯈꯣꯠꯂꯣ ꯊꯣꯡ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯍꯤꯟꯖꯥꯡꯗꯣ ꯃꯨꯊꯠꯄꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ 11:30 ꯑꯗꯨꯋꯥꯏꯗꯒ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯕꯅꯤꯅꯅꯦ ꯃꯨꯊꯠꯇꯅ ꯊꯝꯃ ꯃꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯦ ꯑꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯦꯜꯂꯦ ꯃꯃꯥꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯃꯦꯟꯕꯤ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯦ ꯃꯃꯥ ꯁꯨꯃꯥꯏꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯅ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯐꯝꯅ ꯃꯥ ꯑꯃꯨꯛ ꯇꯟꯗꯣ ꯄꯤꯖꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯇꯧꯃꯤꯟꯅꯩ ꯂꯣꯏꯅ ꯑꯩꯈꯣꯏ ꯏꯅꯦꯕꯣꯛ ꯍꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯁꯨ ꯌꯥꯎꯗꯕ ꯇꯧꯗꯦ ꯂꯣꯏꯅ ꯌꯥꯎꯏ ꯆꯥꯛꯈꯨꯝ ꯊꯕꯛ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯌꯥꯎꯅ ꯈꯣꯠꯅ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯃꯤꯟꯅꯩ ꯑꯩ ꯆꯤꯟꯁꯦ ꯈꯔ ꯀꯪꯁꯜꯂꯦ ꯀꯩꯅꯣꯝ ꯈꯤꯇꯪ ꯇꯩꯁꯟꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯑꯩꯒꯤ ꯁꯤ ꯊꯥꯕꯅꯤꯅꯅꯦ ꯆꯤꯟꯁꯦ ꯈꯔ ꯀꯪꯁꯜꯂꯛꯑꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯏꯟꯇꯔꯦꯁ ꯑꯣꯏ ꯍꯥꯏꯕ ꯑꯣꯏꯕꯅꯤ ꯚꯤꯗꯤꯑꯣꯗ ꯎꯔꯒ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯤꯅꯤ ꯑꯁꯦꯡꯕꯗꯁꯨ ꯍꯥꯎꯋꯤ ꯑꯩꯈꯣꯏꯅꯅꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗ ꯍꯥꯎꯋꯦ ꯉꯁꯤꯁꯦ ꯍꯥꯎꯋꯤ ꯀꯥꯏꯅ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄꯗ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯑꯃꯠꯇ ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯕꯣꯛꯇꯨꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇꯦ ꯍꯥꯎꯔꯗꯤ ꯍꯥꯎꯔꯦ ꯗꯥꯏꯔꯦꯛꯅꯤ ꯍꯥꯏꯖꯤꯟꯅꯕꯒ ꯇꯧꯗꯦꯕ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯈꯤꯇꯪꯕꯨ ꯍꯥꯎꯔꯝꯗ꯭ꯔꯦꯅꯦ ꯍꯥꯎꯇ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯦꯕ ꯉꯁꯤꯒꯤꯁꯤꯗꯤ ꯍꯧꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯍꯥꯎꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯎꯔꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯕꯣꯛꯇꯤ ꯍꯥꯏꯗꯦꯕ ꯗꯥꯏꯔꯦꯛ ꯍꯥꯏꯗꯣꯛꯄꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ ꯈꯣꯠꯂꯛꯄ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯂꯣꯏꯅ ꯍꯥꯎꯕꯒꯤ ꯑꯁꯦꯡꯕꯒꯤ ꯍꯥꯎꯕꯒꯤ ꯍꯥꯎꯔꯦꯅ ꯍꯥꯏꯔꯛꯏꯅꯦꯕ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯔꯦꯅ ꯍꯥꯏꯔꯛꯑꯣꯏꯕ ꯑꯗꯨꯅ ꯌꯦꯡꯕꯗꯇꯁꯨ ꯅꯠꯇꯦ ꯃꯁꯛꯇꯇꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯍꯥꯎꯕꯁꯨ ꯂꯣꯏꯅ ꯍꯥꯎꯋꯤ ꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯄ꯭ꯔꯦꯃꯤꯂꯥ ꯂꯥꯛꯑꯝꯃꯤꯅꯦ ꯄ꯭ꯔꯦꯃꯤꯂꯥ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯔꯣ ꯉꯁꯥꯏꯗꯩ ꯈꯜꯂꯝꯃꯤꯅꯤ ꯄ꯭ꯔꯦꯃꯤꯂꯥꯁꯦ ꯎꯗꯦꯅ ꯅꯪ ꯆꯪꯉꯝꯃꯁꯨ ꯀꯃꯦꯟ ꯂꯥꯛꯇꯕꯅꯤꯅ ꯈꯪꯗꯦꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯎꯔꯤꯗꯣ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯎꯔꯤꯅꯤ ꯅꯪꯁꯨ ꯀꯣꯏꯔꯛꯑꯣ ꯅꯪꯒꯤ ꯖꯥꯔꯤꯕꯣꯟꯗ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯆꯤꯆꯦ ꯑꯃ ꯂꯩ ꯌꯨꯝ ꯄꯥꯜꯂꯛꯏ ꯍꯥꯏꯗꯣ ꯍꯣꯖꯥꯏꯗꯒꯤ ꯑꯗꯨꯒ ꯂꯥꯛꯄ ꯀꯥꯟꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥꯟꯙꯧꯒꯤ ꯁꯤꯡꯖꯨꯒ ꯏꯔꯣꯝꯕꯒꯗꯤ ꯕꯦꯁꯅꯤ ꯑꯩꯈꯣꯏ ꯃꯥꯟꯙꯧꯅ ꯁꯤꯡꯖꯨ ꯁꯨꯕ ꯀꯨꯞꯇ꯭ꯔꯤꯛ ꯀꯨꯞꯄꯒꯅꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯒꯤ ꯏꯔꯣꯝꯕ ꯑꯃ ꯑꯣꯏꯅꯝꯃꯤ ꯃꯥꯟꯙꯧꯅꯇ ꯏꯔꯣꯜꯂꯤ
ꯑꯌꯥꯝꯕꯗ ꯃꯥꯙꯧꯅ ꯑꯗꯨꯝ ꯂꯣꯜꯂꯕꯅꯤ ꯏꯔꯣꯜꯂꯗꯤ ꯈꯨꯠꯅꯅꯦ ꯈꯨꯠꯅ ꯇꯧꯔꯒ ꯂꯣꯜꯂꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯠꯅ ꯃꯣꯔꯣꯛ ꯁꯥꯒꯟꯕ ꯈꯨꯠꯅ ꯇꯧꯕꯗꯣ ꯉꯝꯗꯕ ꯒ꯭ꯂꯥꯁꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯑꯩꯅꯅꯦ ꯈꯨꯠꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯒ꯭ꯂꯣꯞꯁ ꯎꯞꯁꯜꯂꯦ ꯒ꯭ꯂꯣꯞꯁ ꯎꯞꯁꯜꯂꯗꯣꯏ ꯅꯠꯇ꯭ꯔꯗꯤ ꯈꯨꯠꯁꯦ ꯌꯥꯝ ꯁꯥꯏ ꯃꯣꯔꯣꯛ ꯁꯤꯡꯂꯥꯏ ꯌꯥꯝ ꯍꯧꯕ ꯑꯗꯨꯅ ꯉꯝꯗꯦꯗ ꯏꯆꯥꯅꯨꯄꯥꯁꯦ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯦꯕ ꯃꯈꯨꯠꯀꯁꯦ ꯇꯥꯁꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯆꯥꯎꯁꯜꯂꯤ ꯏꯆꯥꯁꯦ ꯑꯗꯨꯝ ꯇꯧ ꯑꯥꯏꯄꯦꯗꯀꯁꯦ ꯁꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯂꯣꯏꯗꯣꯏꯅꯤ ꯇꯧꯗꯣꯏꯁꯦ ꯃꯔꯦꯡ ꯆꯠꯇꯅ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯦ ꯇꯨꯝꯃꯒ ꯍꯦꯟꯕꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯕ ꯃꯌꯥꯁꯦ ꯀꯥꯔꯤꯁꯤꯅ ꯑꯩ ꯔꯨꯝꯁꯦ ꯃꯝꯃꯤꯁꯦ ꯃꯝꯍꯜꯂꯤꯅꯤ ꯂꯥꯏꯠꯁꯨ ꯊꯥꯅꯤ ꯈꯤꯔꯀꯤꯁꯤꯁꯨ ꯊꯦꯡꯅꯤꯕ ꯑꯦꯁꯤ ꯊꯥꯕꯅꯤꯅꯅꯦꯀꯣ ꯍꯣꯏ ꯏꯆꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯏꯆꯦ ꯂꯣꯏꯅꯒꯤ ꯐꯦꯃꯤꯂꯤ ꯕ꯭ꯂꯣꯛ ꯁꯨꯝ ꯇꯣꯏꯅ ꯊꯥꯡꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝ ꯀꯟꯇꯦꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯚꯤꯗꯤꯑꯣ ꯗꯦꯏꯂꯤꯒꯤ ꯕ꯭ꯂꯣꯛꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯂꯁ ꯆꯥꯛꯈꯨꯝꯗꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯊꯥꯒꯠꯄ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯔꯦ ꯃꯄꯥꯟꯗ ꯆꯠꯄ ꯈꯣꯠꯄ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯀꯟꯇꯦꯟꯁꯦ ꯑꯌꯥꯝꯕꯅ ꯆꯥꯛꯈꯨꯝꯒꯤ ꯑꯣꯏꯅ ꯀꯟꯇꯦꯟ ꯑꯣꯏꯅ ꯂꯩꯔꯦ ꯁꯦꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯌꯨꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯅꯥꯊꯣꯏꯁꯦ ꯅꯨꯡꯁꯤꯕꯅꯤ ꯂꯦꯡꯕꯁꯨ ꯂꯦꯡꯕꯅ ꯃꯁꯝꯁꯦ ꯎꯔꯕ ꯃꯥꯏ ꯃꯁꯝꯁꯦ ꯑꯩꯅ ꯀꯛꯏꯅꯤ ꯃꯥꯏ ꯀꯀꯥ ꯆꯧꯅ ꯑꯩꯈꯣꯏ ꯅꯥꯎꯅ ꯀꯛꯍꯟꯕ ꯅꯍꯥꯟ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯣ ꯆꯠꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯣ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗ ꯀꯛꯏꯅꯤ ꯇ꯭ꯔꯤꯃꯔꯅ ꯇꯧꯔ ꯀꯛꯏꯅꯦꯕ ꯀꯩꯅꯣꯗ ꯁꯦꯂꯣꯟ ꯆꯪꯉꯁꯨꯅꯦ ꯃꯥꯁꯦꯅꯦ ꯁꯝ ꯀꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯁꯦ ꯈꯪꯉꯕ ꯄꯤꯛꯏꯉꯩꯗ ꯌꯨꯝ ꯁꯦꯡꯕꯗ ꯂꯨ ꯀꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯗꯤ ꯌꯥꯈꯤꯕ ꯑꯗꯨꯒ ꯑꯃ ꯌꯥꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯍꯟ ꯑꯃ ꯂꯩꯈꯤꯗꯕꯗ ꯑꯃꯨꯛ ꯈꯔ ꯂꯨ ꯀꯣꯛꯈꯤ ꯑꯗꯨꯒꯁꯨ ꯌꯥꯈꯤꯕ ꯑꯗꯣ ꯑꯇꯩ ꯃꯁꯝ ꯀꯛꯄꯁꯤꯅꯦ ꯈꯪꯉꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯀꯞꯄꯅ ꯁꯦꯂꯣꯟꯗ ꯆꯠꯂꯦ ꯄꯩꯁꯥ ꯇꯤꯡꯉꯩ ꯀꯛꯀꯅꯤ ꯑꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯇ꯭ꯔꯤꯃꯔꯅ ꯇꯧꯔꯒ ꯐꯥꯜꯂꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯀꯛꯄꯁꯦ ꯀꯛꯄ ꯐꯩ ꯐꯠꯇꯦꯁꯨ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯍꯥꯟꯕ ꯀꯅꯥꯅꯣꯝꯅ ꯀꯛꯍꯜꯂꯒ ꯑꯗꯨꯝ ꯀꯣꯟꯅ ꯀꯛꯄꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯅꯍꯥꯟꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯨꯅꯦ ꯃꯥꯏ ꯀꯀꯥ ꯆꯧꯗ ꯀꯛꯄꯤꯌꯨ ꯑꯣꯏꯅ ꯀꯛꯍꯜꯂꯦ ꯐꯤꯒ ꯑꯝꯇ ꯊꯣꯡꯍꯟꯗ꯭ꯔꯦ ꯃꯥꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯐꯤꯗꯣ ꯊꯣꯡꯉꯒ ꯃꯨꯖꯨꯕꯗꯣ ꯍꯦꯟꯒꯅꯤꯅ ꯑꯗꯨꯅ ꯄꯥꯎꯗꯔ ꯃꯥ ꯃꯁꯝ ꯀꯛꯄꯁꯦ ꯄꯥꯎꯗꯔꯁꯨ ꯌꯥꯝ ꯆꯪꯉꯦꯕ ꯄꯥꯎꯗꯔꯗꯣ ꯆꯥꯏꯗꯣꯏꯅꯦꯕ ꯃꯁꯝꯗꯒꯤ ꯃꯁꯥꯗꯒꯤ ꯄꯥꯎꯗꯔꯗꯣ ꯍꯥꯟꯅ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯏꯁꯇꯦꯟ ꯐꯦꯟ ꯑꯃꯁꯨ ꯊꯥꯕꯤꯔꯅꯤ ꯍꯥꯏꯗꯤ ꯁꯝꯗꯣ ꯅꯞꯇꯅꯕ ꯍꯨꯃꯥꯡ ꯁꯧꯔ ꯀꯞꯄꯒ ꯍꯨꯃꯥꯡꯗꯣ ꯁꯧꯔ ꯁꯝꯗꯣ ꯅꯞꯄꯤꯗꯅ ꯑꯗꯨꯅ ꯊꯤꯟꯕꯗꯨꯅ ꯑꯇꯩꯁꯨ ꯃꯥꯁꯦ ꯀꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯇꯦꯟ ꯐꯦꯟ ꯑꯃꯁꯨ ꯊꯥꯕꯤꯔꯦ ꯃꯉꯣꯟꯗ ꯑꯗꯩ ꯄꯥꯎꯗꯔꯗꯨꯁꯨ ꯆꯥꯏꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯂꯩꯕ ꯃꯄꯥꯅ ꯑꯃꯨꯛ ꯄꯝꯕꯅꯦ ꯑꯗꯨꯒ ꯑꯩ ꯀꯛꯏꯅꯦꯕ ꯃꯥꯏ ꯀꯀꯥ ꯆꯧꯁꯤꯅ ꯀꯛꯄꯁꯦ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥ ꯀꯞꯃꯟꯕꯗꯣ ꯃꯥꯏ ꯀꯀꯥ ꯆꯧꯁꯤꯁꯨ ꯀꯤꯔꯦꯕ ꯇ꯭ꯔꯤꯃꯔꯗꯨꯅꯕꯨꯗꯤ ꯁꯣꯛꯇꯣꯏ ꯅꯠꯇꯦ ꯁꯣꯛꯇ꯭ꯔꯒꯁꯨ ꯁꯝꯗꯣ ꯆꯤꯡꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯤꯅꯤꯅꯀꯣ ꯃꯥꯏ ꯈꯨꯀꯞꯇꯨꯒ ꯑꯗꯣ ꯀꯤꯕꯗꯨꯅꯅꯦ ꯃꯥ ꯀꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯀꯛꯈ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯀꯛꯑꯒꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯖꯔ ꯐꯟꯇꯠꯄꯅꯤ ꯍꯩꯁꯨ ꯍꯩꯇꯕ ꯑꯩꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯁꯝ ꯀꯛꯄ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯅ
ꯐꯟꯗꯠꯄꯤꯗꯅ ꯁꯦ ꯃꯅꯤꯡꯒꯁꯦ ꯁꯥꯔꯦꯗꯅ ꯍꯧꯖꯤꯛꯁꯤꯗꯤ ꯃꯅꯤꯡꯒꯁꯦ ꯐꯖꯅ ꯁꯥꯡꯉꯨꯔꯕꯅꯦꯕ ꯑꯗꯨꯏ ꯐꯟꯗꯠꯄꯤꯗꯅ ꯀꯊꯠꯄꯤꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤ ꯃꯃꯥꯡꯒꯤꯁꯤꯁꯨ ꯌꯥꯝ ꯁꯥꯡ ꯂꯩꯍꯧꯔꯤꯖꯧꯔꯕ ꯐꯟꯗꯠꯄ ꯌꯥꯗꯗꯅ ꯑꯩꯅ ꯃꯃꯥꯡꯁꯤꯗꯤ ꯁꯥꯏꯁꯤꯗꯤ ꯀꯛꯅꯤꯡꯗꯕ ꯃꯥꯁꯦ ꯁꯥꯏꯁꯦ ꯍꯦꯛ ꯐꯟꯗꯠꯄꯗꯅꯦ ꯅꯨꯄꯤ ꯁꯛ ꯆꯪꯉꯦꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯥꯏ ꯇꯥꯔꯗꯤ ꯈꯔ ꯅꯨꯄꯥ ꯃꯥꯜꯂꯤ ꯁꯝ ꯇꯦꯜꯂꯒ ꯅꯨꯄꯤ ꯁꯛ ꯆꯪꯉꯦ ꯍꯥꯏꯁꯤꯅ ꯑꯁꯦꯡꯕꯁꯨ ꯑꯁꯦꯡꯕꯅꯤ ꯁꯥꯏꯁꯦ ꯀꯊꯠꯈꯤꯕꯗꯅꯦ ꯅꯨꯄꯤꯒꯤ ꯁꯛꯇ ꯆꯪꯉꯦꯕ ꯑꯗꯨꯅ ꯁꯥꯏꯁꯦ ꯀꯛꯄꯤꯗ꯭ꯔꯦ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯁꯂꯥꯏꯁꯦ ꯈꯔ ꯀꯥꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯁꯨ ꯁꯂꯥꯏ ꯀꯥ ꯇꯥꯔꯦꯅ ꯁꯝꯁꯦ ꯑꯗꯨꯝ ꯊꯥꯗꯅ ꯊꯝꯃꯗꯤ ꯁꯝꯗꯣ ꯍꯧꯒꯠꯂꯛꯄꯅꯦꯕ ꯑꯗꯨꯅ ꯃꯥꯗꯤ ꯈꯨꯔꯅ ꯐꯥꯟꯕꯁꯨ ꯀꯤꯖꯩꯌꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯊꯥꯗꯅ ꯊꯝꯕꯤꯔꯦ ꯑꯗꯒꯤ ꯑꯁꯤꯁꯨ ꯁꯥꯏꯖꯁꯤꯁꯨ ꯅꯍꯥꯟ ꯐꯥꯟꯕꯗꯣ ꯖꯍꯧꯗꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯦꯕ ꯁꯥꯡꯅ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯅꯍꯥꯟ ꯌꯨꯝꯖꯀꯩꯁꯦꯟ ꯆꯠꯈꯤꯕ ꯌꯨꯝꯖꯀꯩꯁꯦꯟ ꯅꯨꯃꯤꯠꯁꯤꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯦꯡꯕ ꯐꯥꯎ ꯇꯥꯗꯉꯩ ꯇꯨꯝꯕ ꯃꯇꯝꯗꯣ ꯑꯗꯣ ꯑꯃꯨꯛ ꯀꯥꯇꯤꯅ ꯈꯔ ꯑꯁꯥꯡꯕꯗ ꯃꯣꯟꯊꯠꯂꯤꯅꯤꯁꯦ ꯑꯁꯤ ꯁꯥꯡꯉꯤꯁꯦ ꯁꯨꯃꯨꯛ ꯁꯥꯡꯉꯝꯃꯤꯅꯦꯕ ꯈꯔ ꯃꯣꯟꯊꯠꯄꯤꯔꯤꯅꯤ ꯁꯤ ꯑꯃꯨꯛ ꯇꯨꯝꯃꯤꯉꯩꯗ ꯋꯥꯈ꯭ꯔꯕꯅꯤꯅꯦ ꯁꯝ ꯀꯛꯄꯒꯁꯦ ꯌꯥꯗꯅ ꯑꯁ ꯐꯅꯕꯒ ꯉꯝꯄꯣꯟꯇꯦ ꯃꯥꯅ ꯃꯨꯛꯂꯛꯑꯗꯤꯕꯣ ꯀꯞꯄꯒ ꯃꯨꯛꯅꯕꯒ ꯉꯝꯄꯣꯟꯇꯦ ꯁꯦꯝ ꯀꯟꯇꯦꯟ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯨꯅꯕ ꯐꯥꯒꯤ ꯇꯧꯃꯤꯟꯅꯕ ꯎꯕꯗ ꯑꯗꯨꯅꯤ ꯁꯤꯔꯤꯁ ꯑꯃ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯣ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯉꯩ ꯁꯤꯔꯤꯁ ꯑꯣꯏꯅ ꯌꯦꯡꯉꯦ ꯍꯥꯏꯗ ꯁꯦꯝ ꯌꯨꯝ ꯑꯃꯒꯤ ꯁꯦꯝ ꯋꯥꯔꯤ ꯃꯧ ꯑꯍꯨꯝꯅ ꯊꯥꯡꯒꯠꯂꯛꯄ ꯌꯨꯝ ꯑꯃꯒꯤ ꯋꯥꯔꯤꯑꯅ ꯉꯁꯤꯗꯤ ꯊꯥꯡꯒꯠꯂꯛꯇ꯭ꯔꯕ ꯁꯤꯔꯤꯁ ꯑꯃ ꯑꯣꯏꯅꯅꯦ ꯏꯟꯇꯔꯦꯁꯇꯣ ꯑꯗꯣ ꯏꯟꯇꯔꯦꯁꯇꯣ ꯑꯩꯈꯣꯏꯁꯨ ꯀꯝꯄ꯭ꯂꯤꯠ ꯇꯧꯅꯕ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁꯇꯣ ꯑꯗꯨꯝ ꯍꯦꯟꯒꯠꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦꯕ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯀꯟꯇꯦꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯁꯨ ꯀꯟꯇꯦꯟꯗꯣ ꯄꯨꯊꯣꯛꯄ ꯉꯝꯗꯕꯩꯅꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯑꯗꯤ ꯉꯝꯃꯛꯄꯁꯨ ꯌꯥꯏꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯌꯥ ꯊꯣꯏꯅ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅ ꯀꯟꯇꯦꯟꯗꯣ ꯑꯅꯧꯕ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟꯗꯨꯁꯨ ꯄꯨꯊꯣꯛꯄꯗꯣ ꯍꯩꯖꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯅꯝꯅ ꯂꯩꯔꯤꯁꯤꯅꯤ ꯆꯥꯛꯈꯨꯝꯗꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯅꯝꯅ ꯂꯩꯔꯦ ꯃꯥꯁꯈꯤ ꯗꯦꯕꯤ ꯀꯀꯥꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯀꯨꯇꯣꯟ ꯀꯀꯥ ꯅꯨꯄꯤ ꯊꯤꯗꯦ ꯃꯥ ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯗꯦ ꯍꯣꯏ ꯊꯥꯡꯒꯠꯂꯛꯀꯦ ꯏꯅꯥꯎꯄꯤ ꯅꯨꯡꯁꯤꯕꯤ ꯄ꯭ꯔꯦꯃꯤꯂꯥ ꯊꯥꯡꯒꯠꯂꯛꯀꯦ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯃꯇꯦꯛ ꯅꯝꯍꯧꯕꯅꯤ ꯉꯁꯥꯏꯗꯣ ꯁꯥꯁꯨ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯤꯅꯦ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯃꯩꯕꯨꯟꯅꯤ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯤ ꯑꯗꯨꯅꯅꯦ ꯈꯨꯠꯁꯥꯗꯨꯗꯅꯦ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯒꯁꯨ ꯅꯝꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯔꯤꯅꯤꯁꯦ ꯑꯃꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯁꯨꯔꯗꯤꯅꯦ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅꯦ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯅꯦ ꯑꯩꯁꯨ ꯀꯥꯏꯅ ꯈꯜꯂꯛꯑꯦ ꯏꯇꯣꯝꯇꯒ ꯂꯩꯔꯗꯤꯅꯦ ꯀꯥꯎꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯇꯦꯛ ꯉꯁꯤꯒꯤꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯈꯔꯗꯤ ꯅꯝꯍꯧꯕꯅꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯁꯨ ꯗꯦꯏꯂꯤ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯗꯤ ꯇꯧꯅꯤꯡꯉꯛꯄꯒꯤ ꯑꯃꯈꯛ ꯋꯥꯈꯟꯗꯣ ꯂꯥꯛꯏꯅꯀꯣ ꯑꯗꯣ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯅ ꯂꯦꯞꯄꯨꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯑꯃꯨꯛ ꯇꯟꯊꯔꯛꯏꯑꯕ ꯈꯪꯉꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯚ꯭ꯌꯨꯁꯨ ꯂꯥꯛꯑꯔꯣꯏ ꯇꯧꯋꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯂꯦꯞꯄꯒ ꯊꯥꯡꯒꯠꯂꯗꯤꯅꯦ ꯚ꯭ꯌꯨꯁꯨ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯟꯊꯔꯛꯇꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯞꯂꯣꯗ ꯇꯧꯒꯦꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯕꯤꯠꯇꯣ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯏꯟꯇꯔꯦꯁꯇꯣ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯞꯂꯣꯗ ꯇꯧꯕꯗꯣ ꯑꯌꯨꯛꯇ ꯑꯞꯂꯣꯗ ꯇꯧꯅꯕ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯗ꯭ꯔꯤꯅꯦꯅ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯏꯟꯇꯔꯦꯁ ꯑꯃ ꯄꯣꯛꯏꯌꯦꯕ ꯇꯧꯅꯤꯡꯕꯒꯤꯅꯦ ꯗꯦꯏꯂꯤ ꯇꯧꯈ꯭ꯔꯗꯤ ꯍꯦꯛ ꯂꯦꯞꯄꯨꯔꯕ ꯑꯗꯨꯝ ꯇꯟꯊꯗ꯭ꯔꯣꯝ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯍꯣꯏ ꯃꯥ ꯑꯌꯨꯛꯇ ꯑꯞꯂꯣꯗ ꯇꯧꯕꯅꯤ ꯉꯁꯤꯅꯦ ꯃꯥꯅꯦ ꯉꯁꯤ ꯑꯌꯨꯛꯇ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗꯣ ꯉꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯁ꯭ꯀꯨꯜꯗꯣ ꯉꯟꯅ 7:30ꯗꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯃꯥ ꯉꯁꯤꯁꯦ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯈ꯭ꯔꯦ 7:30ꯕꯨꯗꯤ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯊꯣꯛꯄ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯥ ꯄꯨꯡ 8ꯀꯤꯗꯨꯒ ꯊꯣꯛꯈꯤ ꯑꯗꯨꯅ ꯃꯥꯁꯨ ꯍꯣꯕꯦ ꯇꯧꯅ ꯑꯉꯥꯡꯗꯨꯁꯨ ꯂꯨꯖꯕꯤꯔꯝꯃꯤꯅ ꯂꯨꯖꯕꯗꯣ ꯂꯨꯖꯔꯝꯃꯒ ꯇꯧꯅ ꯃꯥꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯆꯠꯄꯅꯤꯅꯅꯦ
ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯕ ꯇꯧꯗ꯭ꯔꯤꯕ ꯇꯧꯔꯝꯃꯅꯤ ꯃꯥ ꯇꯧꯔꯝꯃꯅꯤ ꯑꯗꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯍꯣꯏ ꯇꯧꯖꯔꯛꯑꯅꯤ ꯍꯧꯖꯤꯛ ꯃꯃꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯔꯝꯒꯅꯦꯕ ꯑꯉꯥꯡꯗꯨꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯃꯃꯥ ꯆꯠꯈꯤꯕꯗꯩ ꯇꯨꯝꯕꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂ ꯇꯧꯗꯅ ꯀꯨꯏꯅ ꯇꯨꯝꯕꯗꯣ ꯇꯨꯝꯗ꯭ꯔꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥ ꯃꯆꯥ ꯇꯨꯃꯤꯟꯅꯔꯝꯕ ꯌꯥꯏ ꯑꯗꯣ ꯍꯧꯒꯠꯂꯒ ꯇꯧꯔꯛꯇꯣꯏꯔꯥ ꯀꯔꯝꯇ ꯃꯥ ꯉꯔꯥꯡ ꯚꯤꯗꯤꯑꯣꯗꯤ ꯅꯝꯈ꯭ꯔꯕꯅꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯃꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀꯃꯦꯟꯇꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒꯤ ꯐꯖꯅ ꯅꯝꯈ꯭ꯔꯕꯅꯤ ꯑꯗꯣ ꯊꯥꯡꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯎꯔꯅꯤ ꯑꯗꯨꯒꯤꯁꯨ ꯉꯥꯏ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦꯒꯤꯁꯦ ꯈꯪꯅꯤꯡꯉꯝꯒꯅꯦꯕ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯄꯄꯥꯅ ꯍꯥꯏꯔꯝꯗꯣꯏ ꯃꯌꯥꯝꯗꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯉꯝꯒꯅꯦꯕ ꯏꯆꯦꯒꯤꯁꯦ ꯑꯗꯨꯅꯁꯨ ꯉꯥꯏꯕ ꯋꯥꯔꯤꯅꯤ ꯈꯪꯉꯦ ꯑꯩꯒꯤꯁꯦ ꯁꯣꯏꯗꯅ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯊꯥꯡꯒꯠꯂꯛꯆꯔꯅꯤꯗ ꯄꯨꯡ 1:30 ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯡ 1:30 ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯔꯤꯁꯦ ꯂꯥꯏꯠ ꯊꯥꯜꯂꯒ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯔꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯩꯁꯦ ꯐꯤ ꯑꯃꯨꯛ ꯀꯛꯀꯦ ꯉꯍꯥꯛꯃꯨꯛ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯐꯤ ꯑꯃꯨꯛ ꯀꯛꯀꯦꯕ ꯆꯦꯟꯁꯦ ꯑꯝꯇ ꯂꯩꯌꯨꯅꯦ ꯇꯨꯝꯊꯣꯛꯑꯣ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯁꯥꯏꯌꯦ ꯄ꯭ꯔꯦꯃꯤꯂꯥ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯑꯩꯒꯤ ꯑꯁꯤꯒꯤ ꯂꯥꯏꯐꯁꯦ ꯍꯧꯔꯛꯄꯒꯤ ꯑꯍꯥꯟꯕꯩꯗꯨꯒ ꯑꯩ ꯀꯩꯅꯣ ꯄꯥꯔꯁꯦꯜ ꯀꯩꯅꯣ ꯇꯧꯕ ꯔꯤꯇꯔꯟ ꯇꯧꯕꯒꯤ ꯊꯣꯛꯎꯕꯗꯩ ꯍꯧꯕꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣ ꯂꯥꯏꯐꯁꯦ ꯑꯗꯨꯒ ꯎꯔꯝꯒꯅꯤ ꯅꯨꯡꯁꯥ ꯈꯨꯁꯥꯗꯣ ꯀꯌꯥꯝ ꯁꯥꯒꯦ ꯁꯥꯊꯤꯅ ꯁꯥꯏ ꯇꯨꯒꯦꯅ ꯐꯤ ꯀꯛꯏꯅꯤ ꯑꯩꯒꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯩꯔꯣꯡꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯕꯣꯔꯅꯥꯂꯤꯗꯣ ꯑꯗꯨꯅ ꯐꯨꯔꯤꯠ ꯇꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯨꯏꯔꯦ ꯍꯥꯏꯔꯛꯄ ꯇꯨ ꯉꯝꯗꯅ ꯂꯩꯔꯦ ꯐꯤꯁꯨ ꯂꯩꯕ ꯆꯠꯄ ꯉꯝꯗꯗꯅ ꯑꯗꯨꯅ ꯉꯔꯥꯡ ꯈꯔ ꯀꯛꯑꯦ ꯀꯛꯄ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯦ ꯉꯁꯤ ꯑꯃꯨꯛ ꯁꯦꯝꯒꯦ ꯇꯧꯋꯤꯅꯤ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯅꯁꯨ ꯑꯩꯗꯤ ꯑꯃꯒꯤ ꯂꯣꯏꯔꯒ ꯑꯃ ꯑꯍꯨꯝꯃꯛ ꯌꯦꯡꯕꯗ ꯆꯛꯀꯥ ꯊꯣꯡꯕ ꯊꯦꯡꯕ ꯆꯥꯛꯀ ꯊꯣꯡꯕ ꯊꯦꯡꯕ ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯅ ꯍꯥꯏꯕꯗꯣ ꯁꯦꯝ ꯚꯤꯗꯤꯑꯣ ꯁꯦꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤꯅꯦꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯁ ꯁꯦꯝ ꯑꯣꯏꯔꯦ ꯃꯥꯁꯨ ꯅꯝꯃꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯅꯝꯃꯦ
ꯁꯦꯝ ꯑꯣꯏꯕꯗꯣ ꯃꯤꯅ ꯌꯦꯡꯅꯤꯡꯗꯣꯏꯔꯥ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯅꯦꯕ ꯁꯦꯝ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯀꯥꯏꯅ ꯃꯤꯅ ꯌꯦꯡꯅꯤꯡꯗꯣꯏꯔꯥ ꯌꯦꯡꯅꯤꯡꯉꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯑꯩꯒꯤꯁꯦ ꯁꯣꯏꯔ ꯃꯥꯜꯂꯦ ꯀꯩꯁꯦ ꯂꯩꯁꯥꯇꯝꯅꯤ ꯅꯨꯡꯁꯤꯒꯤ ꯁꯤꯡꯒꯤꯜ ꯀꯟꯗ ꯂꯩꯌꯥ ꯑꯩꯅꯦ ꯐꯤ ꯇꯨꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯐꯨꯔꯤꯠ ꯇꯣꯞ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯀꯥꯄꯣꯛꯅꯤꯗ ꯌꯥꯝ ꯊꯣꯏꯅ ꯍꯩꯖꯟꯕ ꯅꯠꯇꯦꯗ ꯀꯥꯄꯣꯛ ꯈꯛꯇꯪ ꯍꯩꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯩꯌꯦꯕ ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯇꯤꯡ ꯇꯝꯕ ꯅꯠꯇꯦ ꯃꯇꯣꯝꯇꯅ ꯑꯗꯨꯝ ꯍꯩꯖꯕ ꯑꯩꯈꯣꯏ ꯃꯥꯅ ꯀꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯇꯨꯕꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯅ ꯀꯛꯄꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯛꯑꯦ ꯀꯛꯄꯁꯨ ꯑꯗꯩ ꯃꯈꯨꯠꯅꯁꯨ ꯈꯔ ꯇꯥꯏꯔꯛꯇ꯭ꯔꯗ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯅ ꯇꯨꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯅ ꯑꯌꯥꯝꯕ ꯑꯩꯅ ꯍꯟꯗꯛꯀꯤꯁꯦ ꯑꯍꯥꯟꯕ ꯑꯩꯅ ꯏꯇꯣꯝꯇ ꯀꯛꯆꯔꯒ ꯏꯇꯣꯝꯇ ꯇꯨꯖꯒꯦꯅ ꯇꯧꯔꯤꯅꯦꯕ ꯍꯟꯗꯛꯀꯤꯁꯦ ꯑꯩꯈꯣই ꯃꯥꯗ ꯍꯥꯏꯕꯗꯣ ꯐꯤ ꯂꯩꯕꯗꯣ ꯃꯣꯏꯁꯨ ꯐꯤ ꯂꯩꯕ ꯊꯣꯛꯂꯛꯄꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯒ ꯄꯤꯕꯗꯨ ꯑꯃꯨꯛ ꯂꯥꯞꯄꯅꯤꯅꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯨꯒꯁꯨ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯅ ꯇꯣꯛꯊꯣꯛꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯍꯟꯗꯛꯀꯤꯁꯦ ꯇꯧꯒꯦ ꯇꯧꯏ ꯍꯥꯡꯉꯨ ꯑꯣꯅꯤ তুমিনি आओ खुला আছে তো आओ বন্ধ করতে লাগতো না বাতাস আইতো না ꯑꯩꯈꯣꯏ ꯑꯣꯅꯤ ꯂꯥꯛꯑꯦ ꯅꯨꯡꯊꯤꯟꯒꯤ হাই করে দাও আমার ভিডিও হাই ꯑꯩꯈꯣꯏ ꯑꯣꯅꯤꯅꯤꯁꯦ ꯅꯨꯡꯊꯤꯟꯒꯤ ꯋꯥꯏꯔꯝ ꯁꯤꯡꯕꯤꯕ ꯂꯥꯛꯑꯦ ꯏꯆꯥꯅꯨꯄꯥ ꯇꯨꯝꯃꯨꯁꯦ ꯐꯔꯦ ꯑꯩ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯚꯁꯦ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩ ꯀꯃꯦꯟꯁꯤꯡꯁꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯃꯒꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯉꯛꯏꯁꯦ ꯅꯪ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯅꯪ ꯐꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯅꯤ ꯐꯤꯁꯦ ꯇꯨꯏ ꯍꯥꯏꯁꯦ ꯑꯩ ꯐꯤ ꯇꯨꯕꯩꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯦ ꯀꯃꯦꯟꯁꯦ ꯔꯤꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯆꯦ ꯀꯥꯏꯒꯤꯅꯣ ꯑꯩ ꯈꯨꯂꯥꯒꯤꯅꯤ ꯆꯦ ꯑꯍꯟꯒꯤ ꯂꯣꯏꯕꯗ ꯌꯥꯏꯃꯒꯤ ꯑꯃꯨꯛ ꯌꯥꯏꯃ ꯆꯦ ꯌꯥꯏꯃꯒꯤ ꯂꯣꯏꯕꯗ ꯑꯃꯨꯛ ꯆꯦ ꯑꯇꯣꯝꯕꯤꯒꯤ ꯑꯃꯨꯛ ꯌꯦꯡꯕ ꯍꯣꯏ ꯌꯦꯡꯕ ꯄ꯭ꯂꯤꯖ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯍꯧꯒꯠꯂꯛꯑꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ ꯁꯨ ꯇꯧꯔꯣ